ꯂꯥꯛꯄꯤꯔꯣ ꯍꯧꯔꯁꯦ ꯃꯦꯟꯗꯤ ꯊꯣꯛꯂꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯉꯔꯥꯡ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯇꯧꯈ꯭ꯔꯖꯥꯠꯂꯥ ꯕꯤꯗ꯭ꯌꯥꯅꯟꯗ ꯕ꯭ꯔꯣ ꯒꯨꯒꯜ ꯄꯤꯛꯁꯦꯜꯁꯦ ꯑꯗꯨꯝ ꯐꯕ꯭ꯔꯣ ꯍꯥꯏ ꯕꯤꯗ꯭ꯌꯥꯅꯟꯗ ꯒꯨꯒꯜ ꯄꯤꯛꯁꯦꯜꯁꯦ ꯑꯩ ꯉꯔꯥꯡꯁꯨ ꯍꯥꯏꯈꯤꯕꯅꯦ ꯐꯣꯟꯒꯤ ꯑꯣꯏꯅꯗꯤ ꯗꯤꯖꯥꯏꯟ ꯐꯖꯩ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯁꯦꯡꯉꯤ ꯁꯣꯐꯋꯦꯌꯔ ꯅꯨꯡꯉꯥꯏ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗꯅꯤ ꯃꯣꯏꯗ ꯌꯥꯎꯔꯤꯁꯦ ꯗꯥꯏꯔꯦꯛ ꯑꯣꯔꯤꯖꯤꯅꯦꯜ ꯑꯗꯨꯒ ꯑꯞꯗꯦꯠꯀꯨꯝꯕ ꯌꯥꯝ ꯊꯨ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯈꯛ ꯍꯥꯏꯔꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯐꯣꯟꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯃꯣꯏꯒꯤ ꯒꯨꯒꯜꯒꯤ ꯇꯦꯟꯁꯔ ꯍꯥꯏꯅ ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯈꯛ ꯃꯣꯏ ꯃꯁꯥꯅ ꯁꯥꯖꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯈꯛ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯨꯅ ꯇꯦꯟꯁꯔꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯍꯤꯇꯤꯡ ꯏꯁꯨ ꯂꯩꯕ ꯄꯔꯐꯣꯔꯃꯦꯟꯁꯇ ꯑꯩꯈꯣꯏ ꯒꯦꯝꯒꯨꯝꯕ ꯁꯥꯟꯅꯕ ꯑꯗꯨꯝꯕꯗꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯈꯤꯇꯪ ꯋꯤꯛ ꯑꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯕꯖꯦꯠ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯒ ꯌꯦꯡꯅꯕꯗ ꯑꯗꯨꯗꯨꯅ ꯒꯨꯒꯜꯒꯤ ꯐꯣꯟꯁꯦ ꯐꯠꯇꯕꯕꯨꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯑꯦꯚꯔꯦꯖ ꯑꯩꯈꯣꯏꯒꯤ ꯌꯨꯖꯔ ꯑꯩꯈꯣꯏꯒꯨꯝꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯒꯦꯝꯒ ꯁꯥꯟꯅꯗꯕ ꯑꯗꯨꯝ ꯅꯣꯔꯃꯦꯜ ꯌꯨꯖꯔ ꯑꯃꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯐꯕ ꯐꯣꯟꯅꯤ ꯑꯗꯨꯒ ꯁꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯒꯦꯝꯒ ꯑꯗꯨꯝ ꯁꯥꯟꯅꯕ ꯑꯗꯨꯒ ꯍꯦꯚꯤ ꯇꯥꯛꯁꯀꯨꯝꯕ ꯇꯧꯕ ꯈꯣꯠꯄ ꯂꯩꯗꯅ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯨꯝꯕ ꯇꯧꯕ ꯑꯗꯩꯗꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯁꯤꯖꯤꯟꯅꯕ ꯑꯗꯨꯝꯕ ꯀꯥꯡꯕꯨꯒꯤꯗ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕ ꯋꯥꯠꯀꯅꯤ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯒꯨꯒꯜ ꯄꯤꯛꯁꯦꯜꯒꯤ ꯐꯣꯟ ꯍꯥꯏꯁꯦ ꯂꯣꯏꯅꯃꯛꯅꯤꯀꯣ ꯍꯥꯏꯁꯦ ꯃꯣꯏ ꯄꯤꯛꯁꯦꯜꯒꯤ ꯐꯣꯟ ꯈꯨꯗꯤꯡꯃꯛꯁꯦ ꯃꯣꯏ ꯒꯨꯒꯜ ꯃꯁꯥ ꯃꯣꯏꯅ ꯁꯥꯖꯕ ꯀꯝꯄꯅꯤꯅ ꯁꯥꯖꯕ ꯇꯦꯟꯁꯔ ꯍꯥꯏꯅ ꯃꯣꯏꯅ ꯀꯩꯅꯣꯃ ꯄ꯭ꯔꯣꯁꯦꯁꯔ ꯑꯃ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯗꯨꯗꯨꯅꯅꯦ ꯑꯩꯗꯤ ꯉꯁꯥꯏꯗꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯚꯁꯦ ꯊꯥꯕ ꯍꯧꯔꯀꯥꯟꯗ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛꯁꯦ ꯃꯤꯁꯤꯡꯁꯦ ꯆꯪꯉꯛꯑꯒ ꯑꯗꯨꯝ ꯊꯣꯛꯄ ꯑꯗꯩ ꯆꯪꯉꯛꯑꯒ ꯑꯗꯨꯝ ꯊꯣꯛꯄ ꯍꯥꯏꯗꯤ ꯑꯃꯨꯛ ꯃꯁꯤꯡ ꯑꯃꯨꯛ ꯌꯥꯝꯈꯠꯂꯛ ꯑꯃꯨꯛ ꯍꯟꯊꯕ ꯑꯃꯨꯛ ꯇꯧꯕ ꯑꯗꯨꯒ ꯀꯃꯦꯟꯁꯦ ꯑꯝꯇ ꯂꯥꯛꯇꯕꯗꯨꯗ ꯑꯩꯅ ꯈꯜꯂꯤꯅ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯀꯃꯦꯟ ꯏꯔꯒ ꯃꯤꯅꯗꯤ ꯀꯃꯦꯟ ꯏꯔꯛꯑꯒ ꯃꯌꯥꯝꯅꯗꯤ ꯏꯔꯛꯑꯒ ꯑꯩꯅ ꯎꯗ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯀꯃꯦꯟ ꯑꯃ ꯇꯧꯁꯜꯂꯛꯑꯦ ꯌꯥꯝ ꯐꯔꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯪꯕꯤꯔꯛꯑꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯏꯁꯟꯕꯤꯔꯛꯑꯣ ꯀꯃꯦꯟ ꯋꯥꯔꯤꯁꯦ ꯃꯅꯥꯎ ꯑꯗꯨꯝ ꯁꯥꯟꯅꯕ ꯌꯥꯅꯕ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯤ ꯌꯥꯝ ꯀꯨꯏꯅ ꯊꯥꯔꯦ ꯂꯥꯏꯚꯁꯦ ꯅꯨꯃꯤꯗꯥꯡ ꯄꯨꯡ 12:30 ꯐꯥꯎꯕ ꯊꯥꯔꯦ ꯑꯗꯨ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯥꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅ ꯀꯃꯦꯟ ꯑꯗꯨꯝ ꯃꯌꯥꯝ ꯏꯁꯜꯂꯛꯄꯗꯨꯗ ꯄꯥꯎꯈꯨꯝꯗꯣ ꯑꯗꯨꯝ ꯄꯤꯕ ꯈꯣꯠꯄ ꯇꯧꯕꯒꯤ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯂꯣꯏꯁꯟꯕ ꯉꯝꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯂꯣꯏꯁꯜꯂꯒꯦ ꯍꯥꯏꯕꯁꯨ ꯉꯝꯗ꯭ꯔꯕ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯅ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯂꯩꯗꯅꯀꯣ ꯐꯣꯟ ꯈꯛꯇꯒꯤ ꯋꯥꯔꯤ ꯅꯠꯇꯕ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯃꯦꯟ ꯀꯩꯀꯩꯁꯨ ꯑꯗꯨꯝ ꯃꯊꯪ ꯃꯊꯪ ꯇꯧꯁꯜꯂꯛꯑꯒꯗꯤ ꯂꯥꯏꯚꯁꯦ ꯊꯥꯕꯁꯨ ꯑꯗꯨꯝ ꯑꯩꯁꯨ ꯀꯟꯇꯤꯅ꯭ꯌꯨꯁꯂꯤ ꯑꯗꯨꯝ ꯊꯥꯕꯁꯦ ꯊꯥꯅꯤꯡꯕꯁꯨ ꯄꯣꯛꯑꯦ ꯑꯗꯨꯒ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯗꯅꯀꯣ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯟꯅ ꯑꯗꯨ ꯁꯨꯝ ꯀꯃꯦꯟ ꯇꯧꯔꯛꯇꯕꯤꯗ ꯁꯨꯝ ꯁꯨꯃꯥꯏꯅ ꯌꯥꯝ ꯀꯨꯏꯅ ꯀꯥꯟꯅꯔꯒ ꯂꯩꯕꯁꯤꯗꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯑꯩꯁꯨ ꯇꯣꯄꯤꯛ ꯑꯃ ꯂꯩꯔꯒ ꯃꯗꯨꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯉꯥꯡꯉ ꯂꯩꯕ ꯅꯠꯇꯕꯅꯤꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯕꯣꯔꯤꯡ ꯆꯨꯔꯛꯄ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯌꯥꯎꯋꯤ ꯃꯌꯥꯝ ꯌꯦꯡꯕꯗꯁꯨ ꯌꯥꯎꯅꯤ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯑꯁꯤ ꯑꯣꯏꯗꯤ ꯃꯌꯥꯝꯗ ꯏꯟꯇꯔꯦꯁ ꯂꯩꯇ꯭ꯔ ꯃꯥꯜꯂꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯟꯕꯅ ꯐꯔ ꯃꯥꯜꯂꯦ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯄꯣꯛꯂꯛꯑꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯂꯥꯏꯁ꯭ꯔꯝ ꯔꯟꯖꯟ ꯍꯥꯏꯔꯤꯕ ꯒ꯭ꯂꯣꯕal ꯋꯥꯔꯗ ꯄ꯭ꯂꯁꯁꯦ ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏ ꯑꯞꯗꯦꯠ ꯇꯧꯗ꯭ꯔꯁꯨ ꯌꯥꯏ ꯁꯣꯐꯋꯦꯔ ꯑꯞꯗꯦꯠꯀꯨꯝꯕ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯅ ꯇꯧꯅꯤꯡꯉ ꯇꯧꯅꯤ ꯇꯧꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏ ꯍꯥꯟꯅꯗꯒꯤ ꯀꯝꯄꯅꯤꯅ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯑꯩꯈꯣꯏꯅ ꯂꯩꯕ ꯃꯇꯝꯗ ꯌꯥꯎꯔꯛꯏꯕ ꯁꯣꯐꯋꯦꯔꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯊꯝꯃꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯞꯗꯦꯠ ꯇꯧꯊꯣꯛꯄꯁꯨ ꯀꯩꯁꯨ ꯑꯀꯥꯏꯕꯗꯤ ꯂꯩꯇꯦꯗ ꯑꯩꯈꯣꯏ ꯑꯅꯧꯕ ꯑꯞꯗꯦꯠ ꯇꯧꯕꯁꯦ ꯌꯦꯡ ꯇꯥꯔꯦ ꯑꯩꯈꯣꯏꯅ ꯁꯣꯐꯋꯦꯔ ꯑꯞꯗꯦꯠꯀꯤ ꯃꯇꯥꯡꯗꯁꯨ ꯚꯤꯗꯤꯑꯣ ꯑꯃꯗꯤ ꯑꯩ ꯍꯥꯞꯈꯤꯕꯅꯤ ꯍꯥꯏꯕꯗꯤ ꯑꯦꯅꯤ ꯐꯣꯟ ꯈꯨꯗꯤꯡꯃꯛꯀꯤꯅꯤꯀꯣ ꯍꯥꯏꯁꯦ ꯐꯣꯟ ꯑꯃꯗ ꯁꯣꯐꯋꯦꯔ ꯑꯞꯗꯦꯠ ꯑꯃ ꯂꯥꯛꯄꯗ ꯍꯥꯏꯔꯤꯕ ꯑꯞꯗꯦꯠꯇꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯌꯥꯎꯔꯛꯏꯁꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯚꯔꯖꯟꯗꯨ ꯃꯁꯤꯡ 14 ꯑꯃꯗ 15 ꯑꯣꯏꯔꯛꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯦꯃꯦꯔꯥꯒꯨꯝꯕꯗ ꯑꯞꯗꯦꯠ ꯄꯤꯔꯛꯏꯔꯥ ꯃꯣꯏꯒꯤꯁꯦ ꯁꯤꯁꯇꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯕꯛꯁꯀꯨꯝꯕ ꯂꯩꯕ ꯈꯣꯠꯄꯗꯣ ꯐꯤꯛꯁ ꯇꯧꯔꯛꯏꯔꯥ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯦꯠꯁꯀꯤ ꯊꯥꯒꯤ ꯂꯥꯛꯄꯁꯨ ꯌꯥꯎꯏ ꯑꯗꯨꯒꯨꯝꯕꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯉꯒ ꯃꯁꯤꯅ ꯇꯧꯕꯗ ꯑꯩꯈꯣꯏꯗ ꯀꯥꯟꯅꯗꯣꯏꯔꯥ ꯀꯥꯟꯅꯔꯣꯏꯗꯣꯏꯔꯥ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯑꯗꯨꯝ ꯋꯥꯠꯁ ꯅ꯭ꯌꯨ ꯑꯣꯏꯅ ꯊꯥꯔꯒ ꯁꯤꯒꯤ ꯑꯞꯗꯦꯠꯁꯤꯗ ꯀꯔꯤ ꯑꯅꯧꯕ ꯌꯥꯎꯔꯛꯏꯒꯦꯁꯦ ꯑꯗꯨꯝ ꯇꯥꯛꯄꯅꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯈꯪꯉꯒ ꯎꯔꯒꯗꯤ ꯃꯗꯨ ꯃꯁꯤꯃꯗꯤ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕ ꯑꯗꯨꯝ ꯑꯣꯏꯅꯤ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯨꯝ ꯇꯧꯊꯣꯛꯄꯤꯕ ꯌꯥꯏ ꯑꯗꯨꯒ ꯇꯧꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕ ꯌꯥꯏ ꯀꯩꯝ ꯀꯥꯏꯗꯦ ꯏꯌꯥꯝꯕꯁꯨ ꯂꯥꯛꯑꯦ ꯐꯥꯔꯁ ꯂꯥꯏꯛ ꯇꯥꯔꯦꯅ ꯍꯥꯏꯌꯦ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯦ ꯏꯌꯥꯝꯕ ꯂꯥꯛꯄꯒ ꯂꯥꯏꯛ ꯑꯃ ꯂꯩꯔꯦ ꯃꯌꯥꯝꯁꯨ ꯑꯇꯩꯁꯨ ꯑꯗꯨꯝ ꯌꯦꯡꯉꯤꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦꯀꯣ ꯂꯥꯏꯚꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯁꯤꯟꯕꯤꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯅꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯖꯒꯅꯤ ꯂꯥꯏꯛ ꯑꯃꯃꯝꯇꯪ ꯅꯝꯁꯤꯟꯕꯤꯔꯛꯑꯒꯗꯤ ꯕ꯭ꯔꯣ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ ꯑꯣꯏꯗꯣꯏꯅꯤ ꯀꯃꯥꯏꯅ CE5ꯁꯦ 144 FPS ꯁꯞꯄꯣꯔꯠ ꯇꯧꯋꯦ ꯍꯥꯏꯔꯤꯁꯦ ꯀꯃꯥꯏꯅ ꯊꯥꯖꯗꯣꯏꯅꯣ ꯍꯥꯏ ꯔꯤꯐ꯭ꯔꯦꯁ ꯔꯦꯠꯀꯤꯗꯣ ꯃꯥꯒꯤ 144 FPSꯀꯤꯗꯣ ꯇꯆ ꯁꯦꯝꯄ꯭ꯂꯤꯡ ꯔꯦꯠꯀꯨꯝꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯇꯆ ꯁꯦꯝꯄ꯭ꯂꯤꯡ ꯔꯦꯠ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ 144 ꯍꯔꯁꯀꯤ ꯀꯩꯅꯣꯗꯣ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯃꯣꯏꯅ ꯁꯣꯐꯋꯦꯌꯔꯒꯤ ꯃꯇꯦꯡꯅ ꯐꯪꯍꯟꯕ ꯍꯥꯏꯇꯥꯔꯦ 144 ꯍꯔꯁꯅꯤ ꯅꯠꯇ꯭ꯔꯒ 120 ꯍꯔꯁꯅꯤ ꯍꯥꯏꯕꯁꯤ ꯁꯦꯠꯇꯤꯡꯗ ꯁꯨꯝ ꯌꯥꯎꯕꯅꯤ ꯁ꯭ꯀ꯭ꯔꯤꯟ ꯔꯤꯐ꯭ꯔꯦꯁ ꯔꯦꯠꯇꯨꯗ ꯑꯩꯈꯣꯏꯅ ꯊꯝꯅꯤꯡꯕ ꯁ꯭ꯃꯨꯠ ꯀꯩꯅꯣꯗꯣ ꯃꯥꯒꯤ
90 fps tabu thamge haisu 120 fps tabu phamge hai tarasu adum setting dasu yaubani support toragade adu yaubani aduga amana koina atopa phone ama 144 hertz oidaba phone ama kadum nakan thamna kan koina sumani scroll tobuda slide tobuda 144 hertz na kogi chain bagi speed jar chain gini ama duna kha tapane badum kaigumba phone ani no sang ani guma sang damna to yeng matadadi yam line khangmani hai tare James Yumnamna Lan Sibu Kamdorige bro Paisa Russia and India other countries handak same ni hai se sumadra bro hai Lan gisidi koi handak kisina ko mamang dagi hai tare na samna kanda Russia Ukraine gi war se masidagi hawraga koi gi global se geopolitics tension amade dum laire aduna asagi America na Russia da sanction thamjalakpa America की कंपनी में आमा रशिया थादो चकिबा दे सर्विस पीदबा रशिया की क्रूड ऑयल अनोना अखोगी यूरोपियन यूनियन ना यूरोपियन कंट्री सिंग लैदबा प्लस लैबे यारोय हेना तो कंट्री सिंग थिंगजनबा सुगुम तो मैम सिना हाना दगी ब्रिक्स हैना अखोगी नो तो ब्राजील रशिया इंडिया चाइना अदे साउथ अफ्रीका की कइनो अमसु लैदना को ग्रुप अमा लैदना अदुगी ग्रुप तुनसु अखोगी ब्रिक्स लेबाक सिंगसिदा अखोइना एनी हजिकी वर्ल्ड की ओइना डॉलर सिना अखोगी ग्लोबल करेंसी ओइ लेरे अदुना अइना जेम्स तगी पोट अमा लैगे हाइतारे जेम्स ना टॉप कंट्री मनी अइना इंडिया ने खनबिरो जेम्स ना टॉप एनी रशिया ने खनबिरो अइना जेम्स तगी पोट अमा लैगे हाइतारे हाना तरोमिसे अइना अमेरिका की मनाकता चलगा अइगी लुपा लाख साम से डॉलर अम तोन थोक पिउ अइ रशिया दगी पोट ओइगे लैगे हाइना डॉलर से ओंथोकदोइनेबा अदु लैथो ओंथो कांदा मुका मो अइना डॉलर द पू लागा ओंथोक मतम द इंगोंदा माना परसेंटेज कई एटलीस्ट लुपा अम तंग वर्सु मागी केनो दो कमीशन द कौददोनेबा अदु पूरा अनि अइना डॉलर द पूरा काना अइना जेम्स द मु पैसा से पीरगा इ थाव लैगे ना लैदुनेबा अदु डॉलर ओइना फंगदुनि जेम्स नसु अदुगा हाइरिबो डॉलर दो मु कदौरी जेम्स ना पैसा ओंथोके हाइ मतम द अमेरिका द हाइतारेने को मोगी डॉलर दो ए आइगी सिगी डॉलर चामा लैरे थाव योन केबगी सी जम आइगी पैसा दो ओथोकसगेन सुमाइन तौना अनि मक्तगी कमीशन चाबा सुमाइना मोनोपोली यम खक डॉलर सिना ग्लोबल करेंसी ओइबगी दुगुम्बा खुदोंग चादबा मा कंट्री खुदमंगना थेंगनायेबा अदु अमेरिका सिना सुपर पावर ओइबा नेशन निना मयाम जे हाइबा ngамदबा मोगी मायokta लैबा ngамदबा मोगी मोनोपोली मोगी कई हाइनी यूरोपियन यूनियन मरु ओइना नेटो गा लैबा सिंगसिना दुगी सपोर्ट लैबनिना ngamnadana लैबदो असिगी पोटसी मा मोनोपोली सिमा थुकाइ दे यादे हेदना रशिया ना प्रपोज तौबनेबा ब्रिक्स कंट्री सिंग दा नो ब्रिक्स को करेंसी मा सेमसी डॉलर याउद्रगसु समना हायकांदा आइगी रुपी सिन इंडियन रुपी सिना आइगोन पोट लैबा याबा नंगना सोंगोदे लै पोट लैबा मतम आइगी रशिया गे रूबल सिना लैबा याबा सुमाइना मरक सिदा म्यूचुअल अंडरस्टैंडिंग अमा लैरकांदा सिगी करेंसी सिमा सागतनबगी मतंगददी केनोमा कई हाइनी दुम लैग्रेबा सुमाइना सुम मोनोपोली मा तौरगा लैरकपा सिगी मायुक्ता लैबदे अदु हंदकी लान सिदा मतंग ओइरकांदा ग्लोबल टेंशन लैरकपा खै मरु ओइना खगे डोनाल्ड ट्रम्प ना इथा थाजदना टाइरे प्लान से म्याम हेंगलकपा रशिया दा चाइना दा 200% दा इंडिया दा 50% यावरे टैरिफ से सुमाइ तौरकपसिना कसागी डोनाल्ड ट्रम्प ना खंजरिसिना लेबाक मैम से मोगी यूएसए ना सुपर पावर नेशन निना मोगी मतिंग याउद्रगदी मोगी करेंसी जीडीपी अदु अदा मैम से लोइनमक मराइ चाइ थरकनी काइ खंजबदो अदु कनाना मी अमा खक्तनादी पृथ्वी पुसे रूल तो लै यादबनिना अदु मैम से माय मागी मिजन खोमनरकपनि तौरिसे अदु असे हाइबो ngamde लाना हसे एनी टाइम हौजिक हेता हरे हरपे हे हेता हरपे अदु अयामबनदी हौदी हौरोय मदि मरमदी ग्लोबल स्केल दा वर्ल्ड वार गुम्बदी थोए नै सु आई सु तो थोए थाजै मरमदी अदुदी याम लास्ट स्केल दा तौरा कांदा तनी हौजिकी मतमजिदी कई हाइनी चाखलाबा अदुई मथकता ग्लोबल लीडर्स मैम अमना लाना हबसे फत्ती मसिना मंगन तानबसे करिनो हबसे मैम लोइन खंगनरबनिना अदु यारिंखैदि मदु एवॉइड तौनबो होनदुने अदु उपाय लेक्त्रगदी लास्ट ऑप्शन ददी मदु लाना से नोंगदी थोती थोलकिने नै खल्ले अदुबो यामनि किनिंगाई वर्स न्यूक्लियर पावर सिनरक तारदे न्यूक्लियर वेपन ग सिनक तारगदी लांदुदा न्यूक्लियर थाजे मफमदो सिगिबदुदी अराइबनि अदु सिगकांदा मु तुंगदगदो हिरोशिमा नागासाकी गे खोइ खुदम याम थेंगनारे अदुना मरम मोरेकांदा रेडिएशन ना अदुगी लांदु लोइखर मतुंग सही तरा कोन भौगी मतुंग पोलकपा मी भाउदा मकोक लोंगबा खोटपा म्याम लेकिदना अदुना यारिंखैदि कोइ लांदे सपोर्ट तौनिंगदे आइसु तौनिंगदे अदुबु मसी एखोइना हाइबा ngamnate masidi कनाना खंगे डोनाल्ड ट्रम्प की कोकता कई लेरी अदगी कना मोदी की कोकता तौरिसिनि मणिपुर मोदी ना इंजलगा मणिपुर दम लान थोन थमिसिनि मागी खुदोंग चाबा खरा येन कांदा अदुगो सुमाइना दम तौरकने खल्ले अदु मसी मतंग जे जियोपॉलिटिक्स सिदी यम चावरे असिगी लान अमा तौबा हाबसिगी मरुमदा मुखोइगी कानाबा मदुगी मरुमदो खुदोंग चाबा फंगवा मीसी
lebaksi mayam am laibani na ko adona India su kai hani fourth largest economy orakni hujini usikta ba ure ba kiraktre ba America na haiba singsin thambaga na wala de to khlai ne hana chakhatringi matamda khoi gi dumaina pasang saga pai de ba tri mu oringi matamda di America na haiba GGG na taw dunia mo aduna asidi haiba ngamde masi punamaksi yamna di kano to ba am chawba scope amni masdi wari sabada yamni nungdi lungai ba topic amne adu masida dum taw sa tha lai kitade masi numi chuma supama suma wari sana ba loi su nai roi haitare ado Siam yamba Siam na haire ise ngarang di house do mini houseful faure roi bagi mini da 7k mu phange ado mingon da loina pithokraga 2k khak phangoe yamba yadre da ngarang aina somda like from yamba na bumper faura house do faura ga koi hadum mayam si sak sara am sakle na ma haina aina sa tong no phauni khandana aina so yamba da bor pijai kimni bumper a full houseful ama mini na taba ko gi pura kano do fauro na so do fauro adu laibak phaba haigadra daw ya haigadra na naw na ni bagi 7k mini bumper du di phaure 7k du ere di pulo paira amdi tak sara amdi khoi manga tara phadana haw bam sa ya amne loi pi thok rai si bo ai gi saruk thong ka doira dala 2k du dai saruk khat thunga di padong mali amba ado dai sawra roi rias saktiba ai rias ki maming se ai pulo pulo para ni mai maming se am phajari rias ai ba phajakhra maming sida mana saktiba na mu hapchen maje sida ni ai na ngaw le Poco M6 Plus 6GB RAM 120G Snapdragon 4th Generation 2 octa-core processor 2.3 GHz clock speed rear camera 108 megapixel front camera 13 megapixel 5030 megahertz milliampere battery 33 watt game sanaba best phone oigadra yam nungai gadra hai Poco M6 so rias nangarang hairak podagi aise ngasai yenge buko live ta dungeda adu rias masi processor se kitang entry level ki processor ni Snapdragon 4 generation 2 have se entry level 10,000 15,000 swai bo manung da laiba phone sing da half processor ni ma se khwaidi ki faba processor ni di haining de Snapdragon 6 gen 3 gumba ga laibine du bo oiram tar ga de game sanaba da hoi mai gi budget gi manung ina yam nungai ni hain haibe to Poco M6 sing sai ni yeng dal pat sing tara tramathoi sai da leho male aduna masigi price range sida di pi ba specification sing sidi am phare du game sanaba gi damakta ni haibani na masi khwaidagi faba phone game sanabadi yam nungaiba phone ama haibadudi oiroi rias Timila kasungna haire ye thadoi sana lakpra ukidre kai laikhrajat no hai thadoi sanabdo ngasi gidi laktribo mali comment torpa thengnade adum lakani ma adum nuti gi dum yaurukpani marup se sam kaklaga yam meram le hai mane sam jidi ko notice to biram se am pare ngarang sangam ngasi tenjala khagge delam madoda sakase olam do male hai tare do aidi sam jam tena hamaina smai leibse ai yam pam se ba ai sam sang se ai pam de ba ko ai goi ni sam sang se choi hena jade ba ai gi sigi sam je narung ni sam je hek sigi na je thenga ba ai haina da bam phaura ne ba hangoi bam phaura ne sam je kakling mana khanga ma roi ba ise aduna narung ni sam je na sida hek thengak pa se sida tum sam se dum kai di aduna sam je tena leibse yam pame aduna masimadi aigi pamjabani masi aigi sakka chanaba chanadabadi khangdre adubu ai tena leba simdi yam nungai pamjene kha adum tawre mayamna sakje thiraga su khara adum yengba yadraga sumai khumjallaga yengebra natraga mamai je screen du leitho thamai khonjel chitang tagebra adumai tawbuna phadau male ai ju ikai chale masidi ha ya na da 2k do pithoga loire kai noi yamba ai 2k ga di lo roi da yamba na kai gi mungjang thungai adu koi phamma phaurakba paisa du 2k do moi na loi lok di ai tarma na taba pap chen do thaba adum saruk khara khairak pa budi ya bza ne adum saruk thungbirak pa nungsidana ko saruk ka thungbirak pa odi ya ba ado 2k do mo pula pithorak ba ado de ai ju adu lobu ngamoi khut ka thak thak nik tau male ba like su option view ma'am akhoi yengimba mayamse amamtang tawsan birak tade like masinga mi masinga mana leibudo yem nungai hai tare wakhanse harau hai tare mayamse oina like tawsan bire ana harau bu ko adogi
ꯅꯨꯡꯉꯥꯏꯕꯗꯣ ꯐꯪꯅꯤꯡꯕꯒꯤ ꯍꯥꯏꯖꯕꯅꯦ ꯃꯁꯤꯗꯩꯗ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ ꯏꯌꯥꯝꯕ ꯑꯩꯁꯨ ꯆꯥꯔꯦ ꯆꯥꯛꯇꯤ ꯑꯗꯨꯒ ꯃꯊꯦꯜꯁꯤꯗꯤ ꯃꯌꯥꯟ ꯑꯣꯏꯅ ꯇꯧꯔꯦ ꯏꯌꯥꯝꯕꯒꯤꯗꯨꯗꯤ ꯀꯩꯅꯣꯅꯤꯗ ꯑꯗꯨ ꯍꯥꯏꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯅꯤꯡ ꯍꯟꯅ ꯆꯠꯄ ꯄꯣꯠ ꯆꯥꯏ ꯍꯥꯏꯁꯤ ꯂꯣꯏꯔꯦ ꯇꯨꯡꯍꯟꯕꯤ ꯍꯥꯏꯁꯦ ꯃꯅꯤꯡ ꯍꯜꯂ ꯍꯜꯂ ꯆꯠꯄ ꯉꯥꯅꯦꯕ ꯏꯌꯥꯝꯕ ꯈꯔ ꯃꯔꯨꯗꯤ ꯈꯔ ꯌꯥꯎꯕꯅꯦ ꯃꯗꯣ ꯍꯥꯎꯕꯨꯗꯤ ꯍꯥꯎꯕ ꯍꯥꯏꯗꯤ ꯈꯔ ꯀ꯭ꯔꯦꯝ ꯀ꯭ꯔꯦꯝ ꯂꯥꯎꯅ ꯇꯥꯎꯔ ꯆꯥꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯍꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯦꯟꯅ ꯄꯥꯝꯖꯩ ꯇꯨꯡꯍꯟꯕꯤꯁꯤꯗꯤ ꯆꯥꯎꯔꯒꯗꯤ ꯃꯥꯁꯨ ꯃꯇꯨꯡꯒ ꯁꯦꯝꯃꯒ ꯊꯣꯡꯕꯕꯨꯗꯤ ꯃꯍꯥꯎꯗꯤ ꯂꯩꯕꯅꯤ ꯃꯥꯁꯦ ꯑꯗꯨꯕꯨ ꯄꯤꯛꯏꯉꯩꯗꯗꯤ ꯑꯩꯈꯣꯏ ꯃꯔꯨꯅ ꯈꯤꯇꯪ ꯌꯥꯝꯕꯩ ꯇꯥꯏꯞ ꯇꯧꯕꯗꯣ ꯈꯔ ꯇꯥꯎꯔꯒ ꯊꯝꯃꯦ ꯏꯌꯥꯝꯕꯒꯤꯗꯣ ꯈꯪꯉꯦꯕ ꯑꯪꯀ ꯑꯗꯨꯝ ꯇꯧꯔꯝꯒꯅꯦꯕ ꯁꯤ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦꯗꯅ ꯃꯁꯤꯗꯤ ꯖꯤꯟꯁꯦ ꯃꯆꯤ ꯑꯃ ꯂꯩꯔꯦ ꯈꯨꯠꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯌꯥꯝꯅ ꯅꯦꯜ ꯀꯇꯔꯗꯨ ꯁ꯭ꯋꯥꯏꯗ ꯂꯩꯈꯤꯕꯅꯦ ꯍꯥꯏꯐꯦꯠꯇꯪ ꯑꯝꯇ ꯌꯦꯡꯒꯦ ꯈꯔ ꯇꯧꯔꯒ ꯊꯝꯃꯦꯅꯦ ꯏꯌꯥꯝꯕꯩ ꯃꯈꯥꯗ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯤ ꯔꯤꯌꯥꯁꯅ ꯑꯃꯨꯛ ꯀꯃꯦꯟ ꯑꯃ ꯇꯧꯔꯝꯃꯦ ꯔꯤꯌꯦꯜꯃꯤ 12 5G PUBG ꯒꯦꯝ ꯁꯥꯟꯅꯕꯗ ꯕꯦꯁ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏ ꯔꯤꯌꯥꯁ ꯀꯩꯅꯣꯅꯤ ꯕꯦꯁ ꯍꯥꯏꯞ ꯑꯣꯏꯕ ꯍꯥꯏꯁꯦ ꯀꯩꯅꯣꯅꯤ ꯃꯥꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇꯨꯒꯤꯀꯣ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯑꯗꯨ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯗꯨꯒꯤ ꯃꯈꯥ ꯌꯥꯝ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯒꯦꯝ ꯁꯥꯟꯅꯕꯁꯤꯗꯤ ꯑꯥꯏꯐꯣꯟ 16 ꯄ꯭रोꯗ ꯒꯦꯝ ꯁꯥꯟꯅꯕꯒ ꯑꯗꯩꯗꯤ ꯀꯩꯅꯣꯗ iPhone 15ꯗ ꯁꯥꯟꯅꯕꯒ ꯑꯗꯩꯗꯤ ꯁꯦꯝꯁꯪ S24 ꯁꯥꯟꯅꯕꯒ ꯋꯥꯟ ꯄ꯭ꯂꯁ ꯅꯣꯠ 5ꯗ ꯁꯥꯟꯅꯕꯒ ꯉꯁꯥꯏꯒꯤ ꯄꯣꯀꯦꯠ M6 ꯁꯥꯟꯅꯕ ꯑꯁꯤꯒꯗꯤ ꯑꯝꯇꯗꯤ ꯃꯥꯟꯅꯔꯣꯏꯗꯅꯀꯣ ꯃꯥꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯉꯣꯟꯗ ꯌꯥꯎꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔꯁꯤ ꯂꯣꯏ ꯈꯦꯠꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯃꯌꯥꯝꯁꯨ ꯂꯣꯏ ꯈꯦꯠꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯂꯤꯁꯤꯡ ꯂꯥꯛ ꯑꯃ ꯌꯧꯈꯤꯕ ꯑꯥꯏꯐꯣꯟꯗꯗꯤ ꯑꯃꯨꯛ 16ꯗꯨꯅ ꯃꯥ ꯐꯔꯦ ꯍꯥꯏꯗꯣꯏꯅꯦꯕ ꯃꯉꯣꯟꯗꯩ ꯐꯕꯁꯨ ꯃꯌꯥꯝ ꯂꯩꯔꯝꯕꯁꯨ ꯌꯥꯏꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯔꯤꯌꯦꯜꯃꯤ 12 ꯍꯥꯏꯕꯁꯦ ꯒꯦꯝ ꯁꯥꯟꯅꯕꯒꯤꯗꯃꯛꯇꯗꯤ ꯃꯥꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇꯨꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗꯣꯏꯕ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯐꯔꯕ꯭ꯔꯥ ꯍꯥꯏꯕ ꯍꯥꯏꯇꯥꯔꯗꯤ ꯁꯥꯟꯅꯕꯗ ꯌꯥꯝ ꯕꯦꯁ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯃꯨꯛ ꯑꯣꯏꯔꯣꯏꯑꯕ ꯑꯗꯨꯗꯨꯃꯗꯤ ꯑꯣꯀꯦ ꯂꯥꯏꯛ ꯇꯧꯈ꯭ꯔꯦ ꯂꯥꯏꯛ ꯇꯧꯁꯦ ꯒꯥꯏꯁ ꯍꯥꯏꯌꯦ ꯃꯥꯅꯦ ꯖꯦꯝꯁꯅꯁꯨ ꯍꯥꯏꯔꯛꯏ ꯃꯌꯥꯝꯅ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯗꯤ ꯅꯨꯡꯉꯥꯏꯅꯤ ꯃꯤ ꯃꯁꯤꯡꯁꯤꯒ ꯂꯥꯏꯛ ꯃꯁꯤꯡꯁꯤꯒ ꯃꯥꯟꯅ ꯂꯩꯔꯗꯤ ꯐꯗꯧꯅꯤ ꯑꯗꯣ ꯔꯣꯜ ꯀꯣꯜꯒꯨꯝꯕ ꯑꯃ ꯇꯧꯕꯩ ꯇꯥꯏꯞꯇ ꯇꯧꯔꯗ꯭ꯔꯥ ꯈꯪꯗꯦ ꯃꯃꯤꯡ ꯄꯜꯂꯒ ꯄꯜꯂꯒ ꯂꯥꯏꯛ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯇꯧꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯗꯤ ꯃꯁꯤꯡꯁꯦ ꯈꯔ ꯌꯥꯝꯈꯠꯂꯛꯀꯗꯧ ꯃꯥꯜꯂꯦ ꯃꯁꯤꯡꯁꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯍꯦꯟꯒꯠꯂꯛꯇꯦꯕ ꯋꯥꯔꯤ ꯃꯤ ꯈꯔ ꯂꯥꯛꯑꯗꯤ ꯃꯇꯝꯁꯦ ꯈꯪꯍꯧꯗꯕꯅꯤ ꯏꯆꯟ ꯊꯥꯗꯣꯏ ꯂꯥꯛꯑꯗꯤ ꯍꯧꯕ ꯌꯥꯔꯕꯅꯤ ꯍꯥꯏꯔꯤ ꯃꯥꯅꯦ ꯏꯌꯥꯝꯕ ꯍꯧꯕ ꯌꯥꯔꯕꯅꯤ ꯑꯗꯣ ꯑꯗꯨꯝ ꯏꯌꯥꯝꯕꯅ ꯑꯣꯏꯁꯨ ꯍꯧꯖꯟꯕꯤꯔꯛꯑꯣ ꯑꯗ ꯀꯅꯥ ꯀꯅꯥꯅ ꯑꯗꯨꯝ ꯁꯔꯨꯛ ꯃꯈꯥ ꯇꯥꯖꯔꯛꯆꯅꯤ ꯅꯦꯠ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦꯗ ꯉꯁꯤꯗꯤ ꯈꯔ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯦ ꯆꯞꯇꯕ ꯃꯥꯜꯂꯦ ꯑꯗꯨꯝ ꯃꯌꯥꯝꯁꯨ ꯆꯞꯇꯦ ꯑꯗꯩꯗꯤ ꯀꯃꯦꯟꯁꯦ ꯄꯥꯊꯣꯛꯄꯗ ꯀꯃꯦꯟ ꯇꯧꯔꯛꯑꯒ ꯉꯔꯥꯡꯗꯤ ꯀꯃꯦꯟ ꯇꯧꯔꯒ ꯎꯗꯕ ꯌꯥꯎꯋꯤ ꯑꯗꯨꯗꯣ ꯀꯩꯅꯣ ꯇꯧꯗꯕ ꯉꯁꯤꯗꯤ ꯀꯩꯝꯇ ꯇꯧꯗꯕꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯑꯍꯥꯟꯕ ꯍꯧꯔꯛꯄꯗꯗꯤ ꯑꯩꯁꯦ ꯂꯥꯏꯚꯁꯦ ꯊꯥꯔꯀꯥꯟꯗ ꯃꯤꯅꯤꯠ ꯑꯅꯤꯃꯨꯛꯁꯦ ꯀꯃꯦꯟꯁꯦ ꯑꯝꯇ ꯂꯥꯛꯇꯕꯀꯣ ꯃꯤꯁꯦ ꯑꯃꯨꯛ ꯆꯪꯉꯛ ꯑꯃꯨꯛ ꯊꯣꯛꯇꯧꯕ ꯑꯩꯅ ꯈꯜꯂꯤ ꯉꯔꯥꯡꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯃꯌꯥꯝꯅ ꯀꯃꯦꯟ ꯏꯔꯒ ꯑꯩꯅ ꯎꯗ꯭ꯔꯕ ꯖꯥꯠꯂꯥ ꯅꯦꯠꯁꯤꯅ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯇꯧꯔꯝꯗ꯭ꯔꯦ ꯁꯣꯅꯣ ꯆꯨꯔꯦꯗ ꯖꯤꯑꯣꯁꯤꯗꯤ ꯁꯣꯅꯣ ꯆꯨꯕ ꯅꯦꯠꯋꯥꯔꯛ ꯑꯣꯏꯔꯦ ꯃꯁꯤꯗꯤ ꯄꯥꯏꯗꯕꯅ ꯐꯔꯕ ꯖꯥꯠꯅꯦ ꯑꯗꯨ ꯌꯨꯝꯗꯗꯤ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯅꯦ ꯌꯨꯝꯗꯗꯤ ꯀꯩꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯃꯣꯏꯕ ꯑꯗꯨꯅ ꯑꯩꯁꯦ ꯍꯌꯦꯡ ꯑꯃꯨꯛ ꯌꯨꯝꯗ ꯁꯤꯖꯤꯟꯅꯕꯒꯦꯅ ꯈꯜꯂꯒ ꯑꯃꯨꯛ ꯑꯣꯟꯗꯕꯤ ꯑꯃꯨꯛ ꯈꯔꯅꯤ ꯃꯇꯝ ꯈꯔ ꯈꯥꯡꯁꯤꯔꯥ ꯌꯦꯡꯉꯤꯅꯦ ꯆꯝꯐꯨꯠꯁꯦ ꯆꯝꯐꯨꯠ ꯆꯥꯗꯦ ꯀꯩꯅꯣ ꯆꯥꯏ ꯁꯂꯥꯠꯇꯤ ꯆꯥꯏ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯒꯖꯔ ꯊꯕꯤ ꯑꯗꯩ ꯑꯣꯅꯤꯌꯟ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯁꯂꯥꯠꯇꯤ ꯆꯥꯏ ꯑꯗꯣ ꯆꯝꯐꯨꯠꯇꯤ ꯆꯥꯗ꯭ꯔꯦ ꯀꯣꯡꯀ꯭ꯋꯥ ꯃꯇꯞ ꯑꯃ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯋꯥꯔꯤ ꯁꯥꯕꯤꯌꯨ ꯍꯥꯏꯔꯦ ꯏꯌꯥꯝꯕ ꯑꯁ ꯅꯨꯡꯉꯥꯏꯅꯤ ꯃꯗꯨ ꯀꯣꯡꯀ꯭ꯋꯥ ꯆꯥꯕꯁꯦ ꯀꯣꯡꯀ꯭ꯋꯥ ꯆꯥꯕꯁꯦ ꯁꯥꯒꯠꯂꯦ ꯍꯥꯏꯅꯕꯅꯦ ꯑꯗꯣ ꯑꯩꯗꯤ ꯀꯣꯡꯀ꯭ꯋꯥ ꯆꯥꯕꯗ ꯁꯥꯒꯠꯄꯁꯦ ꯑꯩ ꯄꯥꯛꯇꯤ ꯊꯦꯡꯅꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯀꯣꯡꯀ꯭ꯋꯥꯗ ꯉꯥꯎꯕꯁꯨ ꯁꯥꯊꯤ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯑꯩꯗꯤ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯣ ꯅꯣꯡ ꯆꯨꯏꯌꯦ ꯍꯧꯖꯤꯛꯁꯦ ꯅꯣꯡ ꯀꯟꯅ ꯆꯨꯏ ꯉꯁꯥꯏ ꯄꯨꯡ 1 ꯑꯗꯨꯋꯥꯏꯗꯒꯤ ꯅꯨꯡꯊꯤꯟꯗꯒꯤ ꯆꯨꯕꯅꯦ ꯑꯗꯣ ꯅꯣꯡꯁꯤ ꯆꯨꯔꯤꯁꯤꯒ ꯁꯤꯒꯤ ꯋꯦꯗꯔꯁꯤꯒ ꯍꯥꯏ ꯇꯥꯔꯗꯤ ꯀ꯭ꯋꯥ ꯃꯇꯞ ꯑꯗꯨꯃꯥꯏꯅ ꯀꯣꯡꯀ꯭ꯋꯥ ꯃꯇꯞ ꯑꯗꯨꯝ ꯆꯥꯁꯤꯜꯂꯒ ꯁꯥꯒꯠꯂꯒ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯀꯣꯡꯀ꯭ꯋꯥꯁꯤꯗꯤ ꯅꯍꯥꯟꯋꯥꯏ ꯀ꯭ꯋꯥ ꯆꯥꯔꯤꯉꯩ ꯃꯇꯝꯗ ꯍꯥꯏꯗꯤ ꯆꯥꯕꯗ ꯌꯥꯝ ꯍꯥꯎꯕꯅꯦ ꯀꯩꯅꯣꯗꯣ ꯍꯥꯏꯗꯤ ꯌꯨꯕꯤꯗꯣ ꯍꯥꯞꯄꯒ ꯆꯥꯕꯁꯦ ꯌꯥꯝ ꯍꯥꯎꯕꯅꯦ
Bro yenglabro Oppo Reno 14 Vivo X20 gido hai Oppo Reno 14 do Oppo Reno 14 ju mai gi processor si Mediatek Dimensity gido oi aduna asai Vivo gi X200 FE du su dum Mediatek Dimensity processor do oi aduna ai di 14 Pro do mai gi budget tu ga hairaga di ko adum X20 200 to X200 to su phayeng khali design ju fazai duga camera su ma je camera su make singani camera gi damakta su yam phani khali ani do sagi budget range affordable oiba adugumba kano to bo itara gadi adum X200 su dum leiba yai nati kano Faruk oidoni masi Nadia dai tawre sai ngarang ni ma Faruk na ai ne na tarokibani Rias na okay bro thakachari full support phone gi maram da fazana habiye Rias adum akhang ba khara adum share tawbani ai na loina ma khang da su nate ado khang da lai bi su ai dum mayam hang pada ngarang Faruk na hang pada su ai khang da ba hai gadi haibadi ai na thengnaru da ba yengu da ba adum bo mutam da dum ai khang da ba po to di khang de na dum haibani ado Rias na hang mutam da su ai khang da bo gadi dum ai khang de na dum taseng na dum hairaka do ni maduda ai thoi ni kai bi su lai di maram di mi ba mi ma hai bi se loina mo perfect oi di ya tam ni do khangdaba potto ma aina muk yengaga thiraga khangaganda masi phani pharoi hena aina suggest tawbududi adugi option no adugi kano do khudong chabu do di laibanina thoina di ai khanbudi khallude do rias na hang mutam du kai gumba aina khangdaba chi thana thaba lairaga so do mathang amuk live dum dum ngai minaraga do maina muk comment du pakum pinase dum live te yengbirakpa du adugo manana akhoi thagatkiba topa topa video sing chu dum yengbiyo du anouba thagalaga do video sing da yengbibu batam da like tang di tok biramo like to wa loira ganda nakanda hype ainam tholakani bako adugi hype tu matang nambiradi yam nungai ni aina ai mayam da mangrang sum request to ni asagi hojikan di like masing yam ba khotpa adum bada nate ba like masing yam bugi nate ba like si tawrakan de koina hype am tholakani hype asi da tholak matam ti koina hype su nam taragadi anouba user sing asagi youtube ki mi sing sida anouba ai channel si thengnadriba mi sing da koi hype tu da number hype to yam wang gani mayamna masing yam tawbiragadi anouba mi amada suggestion chatkidoine ba du video do adumain tawbudu pambagi anouba video viewers sing da yohonningbagi hai tare ko adu haijabani Vivo V60 sulak tawre hai male kai hai na tholak ka tawre hai male ma gi su lak ka tawre hai ba lak tawre hoi ngasi aina ngasai yengambada phone anouba su khara launch tawdong male kano su kare hai kare Redmi 15 do Redmi 15 do su yam phai ma ngasai yengambada design ga yam phasai adu ma su handaki August ki date 9 de launch tawdobuni adumaina launch tawdobo phone khara su dum urame ai hapet yengambane adom nakan no nam desu ude ai yaba live ta di yauroi khoi live nataba khoi chumna normal video thagat pado adugi live ta video thagat paduda khoina like kaina namra ka duda nakan da dum matom da slide roga dum tholakani hype kaina adugi hype tu di sigi live video da thengna de sinataba live nataba khoina normal dum thagat pa video do adum video sing dani masidi network su problem laite yam phajana nungai na dum live se dum tawbi ai makha sa thari ko aduga network nungai ngai sida matan mata tawdu ngai sida sidi manna su dum yam thengsu hoi theng bu bi jenge mani gi noga hairo di mapan makhai khara helaga tara tara dai hobune do matam su hobo kuidri bani na ngasi di khara kuina dum tawbi ai mayam su yengi ba mayam su comment mathang mathang tawsun bira ga di nungai ni o hoi mathang dai tawrake yamana harise mai to mayam su like tawu matam da koi hype ba bu thengna bira ga di hype to tawsun biyo ai hanjan jan hai haijari se masi request ni waro bino agano ni asai ge ina sai hagi bido hype su da nam kan da hype se masing yam ga di mamangai da koi youtube ki afawa creator sing maming chatpa millions of subscribers sing yam ba sing mina moi na thagat patang ai ba video se yam na mina views yam ba da di masing yam ga di trending da chatli dana adumai to dana anouba creator sing hai tare khoi gumba masing yam jadriba subscriber masing yam jadriba dumba kano sing di channel sing gi thagalakwa video se mayam na yengba mayam da dumai na hype to number do masing yam ga di moi gi su trending gi type hai tare na mayam da suggestion yam chatpa aduna no no ba subscriber sing da yohollaga di
ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯔꯛꯄ ꯌꯥꯕꯒꯤ ꯅꯠꯇ꯭ꯔꯒꯅ ꯚ꯭ꯌꯨꯁ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯌꯥꯕꯒꯤ ꯑꯗꯨꯒꯨꯝꯕ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯗ ꯂꯩꯕꯗꯨꯅ ꯑꯩꯅ ꯄꯥꯝꯕꯒꯤ ꯃꯌꯥꯝꯗ ꯑꯗꯨꯝ ꯍꯥꯏꯖꯕꯅꯦ ꯔꯤꯌꯦꯜꯃꯤ 15 14 ꯀꯔꯝꯕꯅ ꯐꯒꯦ ꯕ꯭ꯔꯣ ꯀꯦꯃꯦꯔꯥ ꯒꯦꯃꯤꯡꯗ ꯍꯥꯏ ꯔꯤꯌꯦꯜꯃꯤ 15ꯗꯤ 14ꯗꯤ ꯃꯥꯗꯤ ꯀꯩꯅꯣꯁꯨ ꯀꯨꯏꯔꯦ ꯃꯃꯥꯡꯒꯤ ꯀꯩꯅꯣꯁꯨ ꯑꯣꯏꯔꯦꯗꯅꯀꯣ ꯑꯗꯨ 15ꯗꯨꯗꯤ ꯔꯤꯌꯦꯜꯃꯤ 15ꯗꯨꯗꯤ ꯀꯦꯃꯦꯔꯥꯒꯤꯗꯃꯛꯇꯗꯤ ꯌꯥꯝ ꯐꯔꯦ ꯃꯥꯗꯤ ꯁꯣꯅꯤ IMX 882 ꯍꯥꯏꯇꯥꯔꯦ 882ꯅꯤ ꯌꯥꯎꯔꯤꯁꯦ ꯑꯗꯨꯅ IMX 882 ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯐ꯭ꯂꯦꯒꯁꯤꯞ ꯀꯦꯃꯦꯔꯥꯒꯤ ꯁꯦꯟꯁꯔꯅꯤ ꯍꯧꯖꯤꯛꯇꯕꯨ ꯃꯉꯣꯟꯗ ꯑꯍꯦꯟꯕ ꯑꯐꯕ ꯃꯌꯥꯝ ꯊꯣꯛꯂꯛꯄꯒꯤ ꯃꯥꯗꯣ ꯑꯩꯈꯣꯏꯅ ꯕꯖꯦꯠ ꯔꯦꯟꯖꯀꯤ ꯀꯦꯃꯦꯔꯥꯁꯤꯗ ꯎꯔꯛꯄꯩ ꯋꯥꯅꯦꯕꯀꯣ ꯑꯗꯨꯅ ꯀꯦꯃꯦꯔꯥꯒꯤ ꯁꯦꯟꯁꯔꯒꯗꯤ ꯌꯥꯝ ꯐꯩ ꯃꯌꯦꯛ ꯑꯗꯨꯝ ꯁꯦꯡꯒꯅꯤ ꯀꯦꯃꯦꯔꯥꯒꯤ ꯈꯜꯂꯒꯗꯤ ꯔꯤꯌꯦꯜꯃꯤ 15ꯗꯨꯅꯕꯨ ꯍꯦꯟꯅ ꯐꯅꯤ ꯉꯁꯤꯁꯦ ꯅꯣꯡ ꯆꯨꯔꯤꯒꯤ ꯃꯄꯥꯟꯗ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯣꯡꯁꯦ ꯑꯗꯨꯝ ꯊꯤꯜꯂꯤ ꯊꯤꯜꯂꯤ ꯆꯨ ꯂꯩꯕꯗꯣ ꯑꯩꯈꯣꯏꯒꯤ ꯋꯥ ꯍꯥꯡꯗꯕꯤꯗ ꯑꯗꯨꯝ ꯆꯨ ꯂꯩꯕꯗꯣ ꯑꯗꯨꯝ ꯇꯧ ꯂꯩꯔꯦꯕ ꯉꯁꯤꯁꯦ ꯀꯃꯦꯟ ꯃꯈꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗꯧ ꯃꯥꯜꯂꯤꯀꯣ ꯎꯗꯕꯁꯤꯗ ꯀꯃꯦꯟ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯋꯥꯔꯤꯁꯦ ꯃꯤ ꯁꯨꯗꯦ ꯅꯨꯡꯉꯥꯏꯇꯦ ꯂꯥꯛꯁꯤꯟꯅꯔꯣꯏ ꯍꯥꯏꯌꯦ ꯌꯥꯝꯕꯅ ꯃꯥꯅꯦ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯕꯨꯗꯤ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯦꯡꯉꯦ ꯃꯤ 5 10 ꯍꯦꯟꯅ ꯑꯗꯨꯝ ꯌꯦꯡꯉꯦ ꯑꯗꯣ ꯀꯃꯦꯟ ꯇꯧꯁꯜꯂꯛꯏꯁꯤꯗꯤ ꯃꯤ 2 3ꯇꯪ ꯑꯣꯏꯕ ꯑꯗꯨꯗꯨꯅ ꯋꯥꯔꯤꯁꯦ ꯑꯗꯨꯝ ꯃꯇꯠ ꯃꯇꯠ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯑꯃꯃꯝꯇꯪ ꯇꯧꯁꯟꯕꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯀꯔꯤ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯊꯧꯗꯣꯛ ꯂꯩꯗꯅꯀꯣ ꯃꯌꯥꯝꯅꯒ ꯉꯁꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯨꯕꯗꯒ ꯊꯦꯡꯅꯔꯛꯄ ꯑꯗꯩꯗꯤ ꯀꯔꯤꯒꯨꯝꯕ ꯑꯗꯨꯝ ꯑꯗꯨꯝꯕ ꯀꯃꯦꯟ ꯇꯧꯁꯜꯂꯒꯁꯨ ꯃꯌꯥꯝꯗ ꯇꯝꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯟꯅꯕ ꯑꯗꯨꯝ ꯌꯥꯏꯗꯅꯀꯣ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕ ꯀꯝꯗꯧꯕ ꯕ꯭ꯔꯣ ꯐꯣꯟꯒꯤ ꯇꯦꯝꯄꯔ ꯒ꯭ꯂꯥꯁꯇ ꯃꯤꯠ ꯁꯣꯛꯇꯅꯕ ꯌꯥꯎꯕꯤ ꯂꯩꯕ꯭ꯔꯣ ꯍꯥꯏ ꯇꯦꯝꯄꯔ ꯒ꯭ꯂꯥꯁꯇꯗꯤ ꯃꯗꯨ ꯑꯩ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯊꯦꯡꯅꯗꯦ ꯂꯩꯗꯤ ꯃꯁꯤꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯕ꯭ꯂꯨ ꯀꯠꯀꯨꯝꯕꯒ ꯇꯧꯕꯁꯦ ꯑꯁꯤ ꯂꯩꯐꯝꯗꯤ ꯊꯣꯛꯄꯅꯤ ꯑꯗꯨꯒꯤꯕꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯇꯥꯗꯦ ꯂꯩꯗꯤ ꯂꯩꯔꯝꯒꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯃꯤꯠꯀꯤꯗ ꯑꯩꯈꯣꯏꯅ ꯃꯤꯠ ꯁꯣꯛꯍꯟꯅꯤꯡꯗꯅꯕ ꯑꯗꯩꯗꯤ ꯃꯤꯠ ꯁꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯐꯣꯟ ꯀꯨꯏꯅ ꯁꯤꯖꯤꯟꯅꯒꯗꯕ ꯑꯗꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯀꯦꯜꯚꯤꯟ ꯑꯩꯈꯣꯏꯅ ꯐꯣꯟꯗ ꯕ꯭ꯂꯨ ꯔꯦ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯕ꯭ꯂꯨ ꯂꯥꯏꯠꯁꯀꯗꯣ ꯑꯩꯈꯣꯏ ꯑꯣꯐ ꯇꯧꯔꯒ ꯊꯝꯕ ꯌꯥꯔꯅꯦꯕ ꯏꯁꯀ꯭ꯔꯤꯟꯁꯦ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯐꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯌꯥꯝ ꯄꯟꯆꯤ ꯑꯣꯏꯕ ꯀꯂꯔꯁꯦ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯕ ꯃꯥꯟꯅꯕ ꯍꯥꯏꯗꯅ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ ꯕ꯭ꯂꯨ ꯔꯦꯒꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯦꯃꯤꯠ ꯇꯧꯊꯣꯛꯑꯦꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ IPS LCD ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯃꯣꯂꯦꯠꯀꯨꯝꯕ ꯄꯦꯅꯦꯜꯁꯤꯡꯁꯤꯅ ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯑꯣꯐ ꯇꯧꯔꯒ ꯊꯝꯕ ꯌꯥꯕꯅꯦ ꯑꯗꯨꯒꯤ ꯑꯣꯐ ꯇꯧꯔꯒ ꯊꯝꯕꯗꯣ ꯑꯗꯨꯗꯨꯅ ꯑꯍꯥꯟꯕꯗ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯃꯆꯨ ꯑꯁꯦ ꯉꯥꯡꯂꯤ ꯌꯦꯂꯣ ꯃꯆꯨ ꯑꯣꯏ ꯆꯪꯉꯒ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯃꯥꯟꯕꯅꯦ ꯑꯗꯨ ꯀꯨꯏꯔꯀꯥꯟꯗꯗꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯩꯅꯔꯛꯀꯅꯤ ꯀꯩꯝ ꯐꯥꯎꯗꯕꯅꯦ ꯅꯨꯡꯉꯥꯏꯇꯕ ꯀꯩꯝ ꯇꯧꯗꯕꯅꯦ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯃꯤꯠꯇ ꯃꯇꯝ ꯀꯨꯏꯅ ꯁꯤꯖꯤꯟꯅꯕꯗ ꯅꯨꯡꯉꯥꯏꯇꯕꯁꯦ ꯄꯣꯛꯍꯟꯗꯦꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯩ ꯐꯣꯟꯁꯤꯗ ꯕ꯭ꯂꯨ ꯂꯥꯏꯠꯀꯁꯦ ꯑꯣꯐ ꯇꯧꯔꯒ ꯊꯝꯕ ꯌꯥꯕ ꯂꯣꯏ ꯌꯥꯎꯔꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯅ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯉꯁꯥꯏ ꯇꯦꯝꯄꯔ ꯒ꯭ꯂꯥꯁꯀꯤꯗꯣ ꯊꯦꯡꯅꯗ꯭ꯔꯤ ꯐꯥꯎꯗꯤ ꯔꯦꯗꯃꯤ 15 ꯍꯥꯏꯅ ꯕꯣꯏ ꯑꯣꯐꯤꯁꯤꯌꯦꯜꯅ ꯀꯃꯦꯟ ꯇꯧꯁꯜꯂꯛꯑꯦ ꯔꯦꯗꯃꯤ 15 ꯂꯣꯟꯆ ꯇꯧꯔꯛꯑꯅꯤ ꯑꯣꯒꯁꯀꯤ ꯗꯦꯠ 19ꯗ ꯂꯣꯟꯆ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒꯤ ꯐꯣꯟꯗꯣ ꯂꯣꯟꯆ ꯇꯧꯔꯛꯄꯗ ꯑꯗꯨꯝ ꯄ꯭ꯔꯥꯏꯁꯁꯦ ꯑꯩꯅ ꯈꯟꯕꯗ ꯂꯨꯄꯥ 35,000ꯗꯒꯤꯅ 18,000 ꯁ꯭ꯋꯥꯏꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯅꯦꯅ ꯈꯜꯂꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯗꯨ ꯑꯗꯨꯒꯨꯝꯕ 15,000 ꯑꯗꯨꯋꯥꯏꯐꯥꯎꯒꯤ ꯑꯦꯟꯇ꯭ꯔꯤ ꯂꯦꯚꯦꯜꯒꯤꯀꯣ ꯕꯖꯦꯠꯀꯤ ꯑꯗꯨꯒꯨꯝꯕꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯃ ꯑꯣꯏꯅ ꯌꯥꯎꯋꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯇꯨꯗ ꯃꯦꯛꯁꯤꯃꯝꯗ 18,000 ꯐꯥꯎꯕ ꯑꯗꯨꯋꯥꯏꯗ ꯑꯩ ꯂꯣꯟꯆ ꯇꯧꯔꯛꯀꯗꯧꯕ ꯃꯥꯜꯂꯦ ꯄ꯭ꯔꯥꯇꯣ ꯁꯦꯠ ꯍꯥꯏꯌꯦ ꯄ꯭ꯔꯥꯇꯣ ꯍꯥꯏꯌꯦ
ꯉꯁꯤꯗꯤ ꯉꯟꯇꯥꯅꯕꯨ ꯇꯨꯝꯅꯤꯡꯉꯛꯏꯗ ꯍꯀꯥꯝ ꯆꯟꯖꯜꯂꯛꯑꯦ ꯇꯨꯝꯅꯤꯡꯕꯒꯤ ꯇꯥꯏꯞ ꯃꯌꯥꯝꯗ ꯑꯩꯅ ꯍꯪꯅꯤꯡꯕ ꯑꯃꯈꯛ ꯃꯤꯕꯨꯗꯤ ꯌꯥꯝꯕ ꯑꯣꯏꯗꯦ ꯍꯧꯖꯤꯛ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚ ꯌꯦꯡꯉꯤꯕ ꯃꯌꯥꯝꯁꯦ ꯂꯥꯏꯚ ꯆꯪꯉꯛꯏꯁꯦ ꯑꯗꯨꯝ ꯂꯥꯏꯚꯀꯤ ꯀꯩꯅꯣꯗꯨꯗ ꯁꯣꯔꯠꯁꯀꯤ ꯐꯤꯠꯇꯨꯗ ꯁꯨꯝ ꯍꯥꯏꯒꯠꯄꯗ ꯊꯦꯡꯅꯔꯕꯗꯤ ꯆꯪꯉꯛꯏꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯤꯕ꯭ꯔꯥ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯒꯤ ꯆꯪꯉꯛꯄ꯭ꯔꯥ ꯀꯌꯥꯝ ꯌꯥꯝꯃꯤ ꯑꯗꯨꯝ ꯑꯃꯨꯛꯇꯪ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯏ ꯅꯠꯇ꯭ꯔꯒ ꯂꯥꯛꯇꯦꯗꯣ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯗꯤ ꯂꯥꯏꯚꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤꯗꯤ ꯁꯨꯡꯆꯠ ꯆꯠꯇꯕꯒꯕꯨꯗꯤ ꯃꯥꯟꯅꯔꯦꯕꯀꯣ ꯃꯤ ꯀꯩꯁꯨ ꯌꯥꯝ ꯌꯥꯝꯗꯦꯕ ꯃꯤ 15 20 ꯃꯉꯥꯏ ꯃꯥꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯆꯠꯂꯤꯁꯦ ꯑꯗꯣ ꯃꯌꯥꯝ ꯆꯪꯉꯛꯏꯁꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯦꯡꯅꯕꯗꯩ ꯂꯣꯏꯅꯃꯛ ꯆꯪꯉꯛꯄ ꯑꯣꯏꯔꯒꯗꯤ ꯃꯤ ꯐꯅꯌꯥꯝ ꯌꯥꯝꯒꯗꯕꯅꯦ ꯍꯥꯏꯇꯥꯔꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤ ꯌꯧꯗꯕ ꯃꯥꯟꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯂꯥꯏꯚꯇ ꯆꯪꯕꯤꯔꯛꯏꯁꯤ ꯊꯦꯡꯅꯕꯗꯩ ꯆꯪꯉꯛꯏꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯩ ꯆꯪꯉꯛꯏꯔꯥ ꯍꯥꯏꯗꯣ ꯀꯃꯦꯟ ꯇꯧꯁꯟꯕꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯑꯩꯁꯨ ꯈꯪꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯋꯥꯊꯤ ꯌꯥꯎꯗ꯭ꯔꯗꯤ ꯇꯟꯊꯔꯛꯄꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯍꯥꯏꯔꯤꯗꯣ ꯑꯩꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗ ꯆꯪꯉꯛꯑꯦ ꯍꯥꯏ ꯑꯌꯥꯝꯕꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯦꯅ ꯍꯥꯏꯕꯤꯔꯛꯑꯦ ꯃꯌꯥꯝꯁꯨ ꯀꯃꯦꯟ ꯑꯝꯇꯪ ꯏꯁꯟꯕꯤꯔꯛꯑꯣ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯒꯤꯔ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯇꯕꯤꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯁꯣꯔꯠꯀꯤ ꯐꯤꯠꯇ ꯍꯥꯏꯕꯗ ꯑꯗꯨꯝ ꯊꯦꯡꯅꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯕ ꯉꯔꯥꯡꯗꯤ ꯌꯥꯝ ꯏꯁꯩꯒ ꯌꯥꯝ ꯁꯛꯅꯔꯦꯗ ꯏꯁꯩꯒ ꯀꯃꯦꯟ ꯌꯥꯝ ꯇꯧꯔꯛꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯋꯥꯇꯥꯏꯒꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯊꯦꯡꯉꯐꯥꯎꯗ ꯌꯥꯝ ꯇꯧꯈ꯭ꯔꯦ ꯑꯩ ꯏꯁꯩꯒ ꯐꯅꯌꯥꯝ ꯉꯪꯈ꯭ꯔꯦ ꯀꯩꯅꯣ ꯌꯥꯝꯕ ꯉꯔꯥꯡꯗꯤ ꯏꯁꯩ ꯍꯩꯇ ꯑꯩꯅ ꯁꯛꯄꯗ ꯃꯤ 10ꯃꯨꯛ ꯌꯦꯡꯉꯝꯕꯗꯒꯤ 10ꯃꯨꯛꯇꯤ ꯆꯦꯟꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯂꯩꯔꯝꯗꯦ ꯍꯧꯒꯠꯂ ꯆꯠꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯣꯟꯖꯦꯜꯗꯨꯗꯤ ꯐꯖꯔꯕꯅꯤꯅ ꯍꯉꯣꯏ ꯄꯣꯔꯣꯕꯤ ꯈꯣꯡꯕ ꯑꯗꯨꯃꯥꯏꯅ ꯕꯣ ꯕꯣ ꯂꯥꯎꯔꯕꯅꯤꯅ ꯑꯗꯨꯝ ꯃꯤ ꯇꯪꯈꯥꯏꯕ ꯑꯣꯏꯅ ꯊꯣꯛꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯉꯔꯥꯡ ꯍꯣꯔꯦꯟꯁꯨ ꯂꯥꯏꯚ ꯂꯣꯏꯁꯜꯂꯝꯗꯥꯏꯗ ꯂꯥꯏꯚꯁꯦ ꯂꯣꯏꯁꯟꯅꯤꯡꯉꯕ ꯃꯇꯝꯗ ꯃꯤ ꯇꯪꯈꯥꯏꯕꯒꯤ ꯑꯣꯏꯅ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯉꯥꯡ ꯇꯥꯔꯦ ꯑꯗꯨꯝ ꯑꯗꯩꯗꯤ ꯏꯁꯩꯗꯣ ꯇꯥꯅꯤꯡꯗꯔꯦ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯕꯗꯨꯅ ꯇꯟꯖꯥ ꯂꯧꯔ ꯑꯗꯨꯗ ꯑꯣꯏꯅ ꯂꯣꯏꯁꯜꯂꯕ ꯑꯗꯨꯃꯥꯏꯅ ꯇꯧ ꯇꯥꯔꯦ ꯕ꯭ꯔꯣ ꯀꯩ ꯂꯝꯗꯩꯅꯣ ꯍꯥꯏ ꯀꯦꯜꯕꯤꯟ ꯑꯩꯗꯤ ꯁꯥꯏꯇꯣꯟꯗꯒꯤꯅꯦ ꯁꯥꯏꯇꯣꯟ ꯇꯥꯈ꯭ꯔꯕ꯭ꯔꯣ ꯚꯤꯚꯣ T4 ꯑꯜꯇ꯭ꯔꯥ 5Gꯒꯤ ꯃꯇꯥꯡꯗ ꯈꯔ ꯍꯥꯏꯕꯤꯔꯛꯎ ꯌꯥꯝ ꯍꯥꯏ ꯚꯤꯚꯣ T4 ꯑꯜꯇ꯭ꯔꯥ ꯑꯗꯨꯝ ꯌꯥꯏ T4ꯁꯦ ꯑꯩꯅ ꯑꯜꯇ꯭ꯔꯥꯗꯤ ꯅꯠꯇꯦ T4 ꯑꯣꯏ ꯃꯥꯜꯂꯦ ꯑꯩꯅ ꯂꯨꯄꯥ 35,000ꯃꯨꯛꯀꯤ ꯔꯦꯟꯖꯁꯤꯗꯩꯁꯤꯗ ꯑꯐꯕ ꯐꯣꯟ ꯑꯩꯅ ꯑꯗꯨꯝ ꯁꯖꯦꯁ ꯇꯧꯈꯤꯕꯗ ꯌꯥꯎꯈꯤꯕ ꯐꯣꯟ ꯑꯃꯅꯤ ꯑꯗꯨꯅ T4 ꯑꯜꯇ꯭ꯔꯥꯗꯤ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯀꯔꯤ ꯑꯣꯏꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯉꯀꯥꯟꯗ ꯁꯤ ꯌꯥꯎꯋꯦ ꯍꯥꯏꯗꯣ ꯑꯝꯇꯪ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯗꯤ ꯃꯃꯜꯅ ꯀꯌꯥꯃꯨꯛ ꯄꯤꯔꯤꯕ ꯈꯣꯠꯂꯤꯕ ꯑꯗꯣ ꯆꯥꯅꯕ ꯑꯣꯏꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯕ ꯌꯥꯅꯤ ꯑꯩ ꯅꯤꯡꯁꯤꯡꯕꯗꯤ ꯊꯣꯛꯇ꯭ꯔꯦ ꯁꯥꯏꯇꯣꯟꯗꯩ ꯑꯣꯏꯗꯤ ꯌꯥꯝ ꯅꯛꯅ ꯂꯩꯔꯝꯃꯦ ꯕ꯭ꯔꯣ ꯍꯥꯏꯌꯦ ꯀꯦꯜꯕꯤꯟꯁꯦ ꯀꯥꯏꯋꯥꯏꯗꯒꯤ ꯑꯣꯏꯗꯣꯏꯅꯣ ꯁꯥꯏꯇꯣꯟ ꯈꯪꯉꯤ ꯅꯛꯑꯦ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯖꯒꯥꯗꯩ ꯑꯣꯏꯔꯗꯤ ꯑꯅꯛꯄꯗꯩ ꯑꯣꯏꯔꯗꯤ ꯑꯩꯅꯁꯨ ꯈꯪꯒꯅꯤ ꯑꯩꯗꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯗꯒꯤ ꯆꯪꯉꯛꯄꯅꯦ ꯍꯥꯏꯅ ꯍꯥꯏꯔꯛꯑꯦ ꯕꯣꯏ ꯑꯣꯐꯤꯁꯤꯌꯦꯜꯅ ꯕꯣꯏ ꯊꯥꯒꯠꯆꯔꯤ ꯀꯩꯅꯣ ꯀꯃꯦꯟ ꯏꯕꯤꯔꯛꯄ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯀꯃꯦꯟ ꯏꯁꯟꯕꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯅꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯪꯉꯤ ꯅꯠꯇ꯭ꯔꯒꯅ ꯐꯪꯗꯦ ꯍꯥꯏꯗꯣ ꯂꯥꯏꯚ ꯍꯦꯛ ꯊꯥꯕꯒ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯃꯌꯥꯝꯗ ꯌꯧꯔꯒꯗꯤ ꯐꯠ ꯃꯤ ꯃꯁꯤꯡ ꯌꯥꯝꯅ ꯑꯗꯨꯝ ꯆꯪꯉꯛꯄꯁꯤ ꯆꯪꯉꯛꯀꯗꯕꯅꯤ ꯑꯗꯣ ꯄꯥꯛ ꯆꯪꯉꯛꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯣ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯆꯠꯂꯒꯁꯨ ꯃꯤ ꯈꯔ ꯈꯛꯇꯗ ꯑꯀꯛꯅꯕ ꯈꯔ ꯈꯛꯇꯪ ꯆꯠꯄ ꯃꯤ ꯌꯥꯝ ꯆꯠꯇꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒꯤ ꯍꯪꯕꯅꯦ ꯃꯤ ꯃꯁꯤꯡꯕꯨꯗꯤ ꯌꯥꯝ ꯆꯠꯇ꯭ꯔꯦ ꯑꯗꯨꯕꯨꯗꯤ ꯈꯪꯉꯦ ꯑꯗꯣ ꯃꯤ 100 ꯐꯥꯅ ꯆꯠꯇꯕ ꯃꯥꯜꯂꯦꯕ ꯅꯣꯇꯤꯐꯤꯀꯦꯁꯟꯕꯨꯗꯤ ꯑꯗꯣ 100 ꯐꯥꯅ ꯆꯠꯇ꯭ꯔꯒꯁꯨ ꯃꯤ 50 ꯃꯨꯛꯇꯪ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯂꯥꯏꯐ ꯌꯦꯡꯕ ꯃꯤ ꯂꯩꯔꯤ ꯁꯨꯝ ꯈꯔ ꯌꯥꯎꯕꯀꯣ ꯑꯗꯣ ꯃꯣꯏꯗꯁꯨ ꯆꯪꯉꯛꯇ꯭ꯔꯤꯁꯦ ꯊꯕꯛ ꯆꯤꯟꯕꯒꯤ ꯆꯪꯗꯕ ꯌꯦꯡꯗꯕꯕꯨꯗꯤ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣ ꯃꯣꯏꯗꯁꯨ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤ ꯌꯧꯗꯕ ꯖꯥꯠꯂ ꯁꯤꯅꯦ ꯑꯩꯅ ꯈꯜꯂꯤꯁꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯦ ꯌꯧꯔꯒꯗꯤ ꯏꯟꯐꯤꯅꯤꯛꯁ GT 30 ꯄ꯭ꯔꯣꯁꯦ ꯄ꯭ꯔꯥꯏꯁ ꯗ꯭ꯔꯣꯞ ꯇꯧꯈꯤꯒꯗ꯭ꯔꯕ꯭ꯔꯣ ꯍꯥꯏ ꯏꯟꯐꯤꯅꯤꯛꯁ GT 4 30 ꯄ꯭ꯔꯣꯗꯣ
ꯃꯥ ꯉꯁꯥꯏ ꯑꯩꯅ ꯌꯦꯡꯉꯝꯕꯗꯣ ꯀꯌꯥꯅꯣ ꯂꯩꯍꯧꯕꯗꯨꯕꯨ ꯀꯥꯎꯈ꯭ꯔꯦ ꯃꯥꯒꯤ ꯄꯩꯁꯥ ꯃꯃꯟꯗꯣ ꯀꯌꯥ ꯂꯩꯍꯧꯕꯗꯣ 17,000 18,000 ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕ ꯃꯥꯜꯂꯦ ꯑꯗꯨ ꯇꯥꯔꯛꯀꯅꯤ ꯃꯃꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯁꯦꯜ ꯑꯃꯁꯨ ꯂꯥꯛꯈꯤꯗꯣꯏꯗꯅꯀꯣ ꯌꯥꯝ ꯑꯆꯧꯕ ꯏꯟꯗꯤꯌꯥꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯦꯜꯅꯤ ꯍꯥꯏꯇꯥꯔꯦ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯂꯦꯠꯐꯣर्ꯝꯁꯤꯡꯗ ꯕꯤग ꯕꯤꯂꯤꯌꯟ ꯗꯦ ꯁꯦꯜ ꯀꯥꯏꯅ ꯃꯤꯅ ꯃꯃꯤꯡ ꯌꯥꯝ ꯇꯥꯟꯅꯔꯤꯗꯣ ꯑꯦꯃꯥꯖꯣꯟ ꯏꯟ ꯗ ꯒ꯭ꯔꯦꯠ ꯏꯟꯗꯤꯌꯟ ꯐꯦꯁꯇꯤꯚꯦꯜ ꯁꯦꯜ ꯀꯥꯏꯅ ꯑꯣꯛꯇꯣꯕꯔ ꯁ꯭ꯋꯥꯏꯋꯥꯏꯗ ꯗꯤꯋꯥꯂꯤ ꯃꯌꯥ ꯁ꯭ꯋꯥꯏꯋꯥꯏꯗ ꯁꯦꯜ ꯑꯃ ꯂꯥꯛꯈꯤꯅꯦꯕ ꯁꯤ ꯃꯇꯝꯁꯤꯗ ꯁꯣꯏꯗꯅ ꯂꯨꯄꯥ 3,000ꯒꯗꯤ ꯏꯂꯥꯏ ꯂꯥꯏ ꯇꯥꯔꯛꯀꯅꯤꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯣ ꯑꯩ ꯈꯣꯡꯈꯨꯠ ꯑꯝꯇ ꯍꯥꯝꯃꯨꯈꯤꯒꯦ ꯍꯥꯏ ꯍꯣꯏ ꯏꯌꯥꯝꯕ ꯍꯥꯝꯗꯣꯛꯄꯤꯔꯨꯔꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯇꯩꯒꯁꯨ ꯑꯗꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯑꯗꯨꯝ ꯁꯥꯟꯅꯔꯝꯒꯦ ꯏꯌꯥꯝꯕꯁꯨ ꯂꯣꯏꯔꯒ ꯍꯦꯛꯇ ꯆꯪꯁꯤꯟꯕꯤꯔꯣ ꯑꯗꯨꯝ ꯀꯃꯦꯟ ꯍꯦꯛꯇ ꯏꯁꯟꯕꯤꯔꯛꯑꯣ ꯍꯜꯂꯛꯑꯦꯗꯣ ꯈꯪꯅꯕ ꯑꯣ ꯀꯦꯜꯚꯤꯟ ꯇ꯭ꯔꯣꯉꯥꯎꯕꯤꯗꯩꯅꯦꯕ ꯑꯣ ꯇ꯭ꯔꯣꯉꯥꯎꯕꯤꯗꯤ ꯑꯁ ꯀꯦꯜꯚꯤꯟ ꯑꯩ ꯏꯃꯥꯟꯅꯕ ꯌꯥꯝ ꯂꯩꯗ ꯌꯥꯝꯃꯦ ꯍꯧꯖꯤꯛ ꯈꯔ ꯅꯠꯇꯦ ꯌꯥꯝ ꯂꯩꯈ꯭ꯔꯦ ꯇ꯭ꯔꯣꯉꯥꯎꯕꯤ ꯑꯁ ꯈꯨꯠ ꯊꯦꯛꯄꯗ ꯌꯥꯝ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ 10ꯃꯨꯛ ꯍꯦꯟꯅꯕꯨ ꯂꯩꯔꯝꯒꯅꯤ ꯑꯩꯗꯣ ꯃꯣꯏꯔꯥꯡꯗ ꯃꯜꯇꯤꯄꯔꯄꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯇꯝꯕꯅꯤꯅꯀꯣ ꯑꯗꯨꯗ ꯇꯣꯡꯅꯥꯎꯕꯤꯔꯣꯝ ꯁꯥꯏꯠ ꯑꯩꯈꯣꯏ ꯂꯩ ꯂꯥꯟꯕꯤ ꯊꯣꯛꯄꯅꯤꯅ ꯑꯗꯨꯗꯒꯤ ꯏꯃꯥꯟꯅꯕ ꯌꯥꯝ ꯌꯥꯎꯋꯦꯀꯣ ꯏꯃꯥꯟꯅꯕꯁꯤꯡ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄ ꯌꯥꯝ ꯂꯩꯗ ꯄ꯭ꯔꯦꯇꯣ ꯊꯦꯡꯛ ꯌꯨ ꯕ꯭ꯔꯣ ꯍꯥꯏ ꯄ꯭ꯔꯦꯇꯣ ꯃꯃꯜ ꯁꯣꯏꯅ ꯇꯥꯔꯛꯀꯅꯤ ꯀꯩꯁꯨ ꯆꯤꯡꯅꯕ ꯇꯧꯔꯨꯅꯨ ꯃꯇꯝꯁꯨ ꯌꯧꯗꯣꯔꯦꯗꯅꯀꯣ ꯑꯥꯒꯁ ꯂꯩꯔꯦ ꯁꯦꯞꯇꯦꯝꯕꯔ ꯑꯣꯛꯇꯣꯕꯔ ꯀꯨꯏꯗ꯭ꯔꯦ ꯂꯥꯛꯀꯗꯕ ꯍꯥꯏꯕ꯭ꯔꯣ ꯑꯦꯔꯔ ꯉꯁꯥꯏꯗꯒꯤ ꯃꯌꯥꯝꯁꯦ ꯉꯥꯏꯔꯕꯅꯦ ꯑꯩꯗꯤ ꯀꯩꯅꯣ ꯉꯁꯤꯁꯦ ꯂꯥꯏꯐꯁꯦ ꯆꯪꯅꯔꯛꯇꯦ ꯀꯗꯥꯏ ꯆꯠꯅꯈ꯭ꯔꯕꯖꯥꯠꯅꯣ ꯍꯥꯏꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯂꯥꯛꯄ ꯐꯔꯦ ꯅꯣꯇꯤꯐꯤꯀꯦꯁꯟꯒ ꯌꯧꯗ꯭ꯔꯕ ꯖꯥꯠꯂꯥ ꯁꯤꯅꯤ ꯑꯩꯅ ꯂꯥꯏꯚ ꯊꯥꯕꯁꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯌꯧꯗꯕꯗꯤ ꯈꯪꯗ꯭ꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯑꯗꯣ ꯅꯨꯡꯇꯤꯒꯤ ꯁꯨꯝ ꯊꯦꯡꯅꯕ ꯂꯩꯗꯅꯀꯣ ꯂꯥꯏꯚ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯔꯨꯛ ꯌꯥꯕ ꯃꯤ ꯈꯔ ꯑꯗꯨꯝ ꯆꯪꯉꯛꯄ ꯎꯗꯦ ꯀꯃꯦꯟ ꯇꯧꯔꯛꯄ ꯎꯗꯦ ꯃꯗꯣ ꯌꯦꯡꯉꯒ ꯀꯃꯦꯟ ꯇꯧꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯑꯩꯅ ꯈꯜꯂꯤꯅ ꯉꯁꯥꯏꯒꯤ ꯃꯈꯣꯏꯗ ꯑꯩꯒꯤ ꯂꯥꯏꯚ ꯇꯧꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯁꯤ ꯆꯠꯇ꯭ꯔꯕ ꯃꯥꯜꯂꯦꯅ ꯑꯩ ꯃꯌꯥꯝꯗ ꯍꯪꯉꯝꯃꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯑꯣ ꯌꯧꯋꯦ ꯍꯥꯏ ꯍꯣꯏ ꯌꯧꯕꯕꯨꯗꯤ ꯌꯧꯕ ꯃꯥꯜꯂꯦꯕꯀꯣ ꯏꯌꯥꯝꯕꯅꯁꯨ ꯉꯁꯥꯏꯗ ꯍꯥꯏꯔꯝꯃꯦ ꯅꯣꯇꯤꯐꯤꯀꯦꯁꯟ ꯌꯧꯕꯁꯦ ꯃꯤ ꯈꯔꯈꯛ ꯌꯥꯝ ꯃꯁꯤꯡ ꯌꯥꯝꯅ ꯂꯤꯛꯄ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯃꯁꯤꯡꯁꯦ ꯃꯤ 100 ꯐꯥꯅ ꯌꯧꯗꯦ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯈꯟꯕꯗ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯑꯩꯒꯤꯗꯤ ꯉꯁꯤꯗꯤ ꯃꯌꯥꯟ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯃꯅꯥ ꯃꯁꯤꯡ ꯍꯋꯥꯏ ꯀꯩꯀꯩ ꯇꯧꯔꯒ ꯄꯨꯟꯁꯤꯜꯂ ꯊꯣꯡꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯨ ꯑꯣꯏꯅ ꯆꯥꯏ ꯇꯣꯝꯊꯤꯟꯅꯁꯨ ꯕ꯭ꯔꯣ 5G ꯀꯥꯎ ꯌꯥꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯅꯍꯥꯟꯗꯩꯅꯤ ꯍꯥꯏ ꯃꯗꯨ ꯅꯦꯠꯋꯥꯔꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯅꯤ 5G ꯅꯦꯠꯋꯥꯔꯛ ꯐꯪꯗ꯭ꯔꯤꯗꯣ 5Gꯁꯦ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯅꯤ ꯌꯥꯝ ꯐꯨꯜ ꯐ꯭ꯂꯦꯖꯦꯠꯇ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯀꯩ ꯍꯥꯏꯅꯤ ꯑꯟꯏꯟꯇꯔꯞꯇꯦꯠ ꯑꯣꯏꯕ ꯅꯦꯠꯋꯥꯔꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯂꯩꯔꯤꯕ ꯖꯒꯥꯁꯤ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯆꯥꯎꯈꯠꯄ ꯁꯤꯇꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯆꯤꯡꯉꯤꯕꯅꯦ ꯁꯤꯐꯥꯎꯗ 5G ꯐꯪꯗꯕ ꯃꯇꯥꯡ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ 5Gꯒꯤ ꯃꯇꯥꯡꯁꯤꯗꯤ ꯑꯗꯨꯝ ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤꯁꯨ 5G ꯂꯣꯟꯁ ꯇꯧꯔꯦ ꯑꯩꯈꯣꯏꯒꯤꯁꯨ 5G ꯂꯩꯔꯦ ꯇꯦꯛꯅꯣꯂꯣꯖꯤ ꯂꯩꯔꯦ ꯀꯥꯏꯁꯦ ꯍꯥꯏ ꯌꯥꯅꯕ ꯀꯁꯇꯃꯔꯁꯦ ꯐꯥꯖꯤꯟꯕ ꯌꯥꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ 4G ꯁꯤꯗꯩꯁꯤꯗ 4Gꯒꯤ ꯏꯁꯄꯤꯠꯇꯨꯗ 5G ꯑꯅ ꯊꯥꯗꯣꯔꯛꯏꯕ꯭ꯔꯁꯨ ꯈꯪ ꯄꯣꯟꯇꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯅ ꯑꯗꯨꯃꯛꯄꯨꯗꯤ ꯑꯣꯏꯔꯝꯃꯣꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯂꯣꯏꯅꯃꯛ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯦꯛꯇ ꯐꯨꯜ ꯐ꯭ꯂꯦꯖꯦꯠꯇ ꯂꯣꯏꯅꯃꯛ 5Gꯅ ꯀꯣꯚꯔꯦꯖ ꯇꯧꯕꯗꯨꯗꯤ ꯑꯣꯏꯗꯕꯅꯤꯅ ꯑꯗꯨ 5Gꯒꯤ ꯅꯦꯠꯋꯥꯔꯛ ꯀꯥꯕ ꯌꯥꯗꯦ ꯍꯥꯏꯁꯦ ꯑꯗꯨꯝ ꯅꯦꯠꯋꯥꯔꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯣꯏꯅꯦ ꯀꯩ ꯂꯝꯗꯩꯅꯣ ꯕ꯭ꯔꯣ ꯇꯣꯝꯊꯤꯟ ꯍꯥꯏꯅ ꯇꯣꯝꯊꯤꯟꯁꯤ ꯀꯩ ꯂꯝꯗꯩꯅꯣꯅ ꯍꯪꯉꯤ ꯑꯦꯔꯔꯅ ꯈꯪꯕ ꯃꯥꯅ ꯇꯣꯝꯊꯤꯟ ꯀꯧꯕ ꯑꯈꯪꯕ ꯃꯤ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯏꯃꯥꯟꯅꯕꯒꯨꯝꯕꯒ ꯑꯣꯏꯕ ꯖꯥꯠꯂꯥ ꯇꯣꯝꯊꯤꯟꯅꯗꯤ ꯇꯦꯟꯊꯥꯗꯩꯅꯤ ꯍꯥꯏꯔꯛꯑꯦ ꯑꯦꯔꯔꯅ ꯈꯪꯕ ꯑꯣꯏꯔꯒꯗꯤ ꯍꯪꯕ ꯄꯥꯎꯈꯨꯝ ꯐꯪꯉꯕꯅꯤꯅ ꯑꯝꯇꯪꯗꯤ ꯍꯥꯏꯖꯟꯈꯣꯗꯅ ꯈꯪꯉꯤ ꯅꯠꯇ꯭ꯔꯒ ꯈꯪꯗꯦ ꯑꯦꯔꯔꯅ ꯀꯥꯏꯗꯩꯅꯣ ꯑꯗꯣ ꯅꯣꯇꯤꯐꯤꯀꯦꯁꯟ
ꯌꯧꯔꯒꯁꯨ ꯍꯣꯏ ꯊꯕꯛ ꯆꯤꯟꯕ ꯈꯣꯠꯄ ꯇꯥꯟꯖꯥ ꯆꯥꯟꯅꯗꯕꯀꯣ ꯊꯕꯛ ꯑꯃ ꯇꯧꯔꯝꯕꯗꯒꯤ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄ ꯌꯥꯗꯕ ꯇꯥꯏꯃꯤꯡ ꯑꯗꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯌꯥꯝꯁꯦ ꯊꯦꯡꯉꯒ ꯅꯨꯡꯉꯥꯏꯕꯒꯤ ꯇꯥꯏꯞꯇ ꯊꯦꯡꯉꯒ ꯃꯤ ꯃꯁꯤꯡ ꯌꯥꯝꯈꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯉꯔꯥꯡꯁꯨ ꯇꯧꯋꯤ ꯉꯔꯥꯡ ꯊꯦꯡꯉꯀꯥꯟꯗ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯗꯗꯤ ꯃꯤꯁꯦ ꯌꯥꯝꯈꯠꯂꯛꯑꯦ ꯀꯃꯦꯟꯁꯨ ꯃꯊꯪ ꯃꯔꯤ ꯂꯥꯛꯄꯅ ꯑꯩꯁꯦ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏ ꯉꯝꯗꯗꯅ ꯐꯅ ꯀꯨꯏꯅ ꯂꯩꯔꯦ ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯗꯅ ꯉꯔꯥꯡꯗꯤ ꯐꯣꯟꯗꯣ ꯁꯨꯃꯥꯏꯅ ꯂꯥꯏꯚ ꯊꯥꯔ ꯆꯥꯔꯖ ꯇꯧꯗꯦ ꯍꯧꯖꯤꯛꯁꯨ ꯆꯥꯔꯖ ꯇꯧꯗꯦ ꯑꯗꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯕꯦꯇ꯭ꯔꯤ ꯂꯣꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯕꯦꯇ꯭ꯔꯤ ꯂꯣꯏꯗꯣꯏꯗꯣ 10% ꯉꯥꯏ ꯂꯩꯔꯝꯃꯕ ꯑꯗꯩꯗꯤ 10%ꯗꯨꯗꯒꯤ ꯑꯗꯨꯝ ꯂꯥꯏꯚꯇꯨ ꯂꯣꯏꯁꯤꯟꯗꯕꯅꯤ ꯁꯨꯝ ꯍꯟꯊꯈꯤ 4% 5% ꯉꯥꯏꯔꯛꯄꯗꯤ ꯎꯄꯥꯏ ꯂꯩꯇꯗꯅ ꯆꯥꯔꯖꯔ ꯅꯝꯁꯤꯜꯂꯒ ꯃꯤꯅꯤꯠ ꯑꯃꯅꯤ ꯌꯦꯡꯉꯦ ꯑꯗꯨꯒ ꯑꯗꯨꯝ ꯂꯥꯏꯚ ꯂꯣꯏꯁꯤꯟꯒꯦ ꯀꯛꯊꯠꯂꯦꯗꯅ iPhone 17 ꯊꯣꯛꯑꯝꯗꯥꯏꯗ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯆꯤꯡꯉꯦ ꯍꯥꯏꯁꯦ ꯑꯝꯗꯥꯏꯒꯤ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯆꯤꯡꯉꯦ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯑꯝꯇ ꯇꯥꯏ iPhone 17 ꯂꯣꯟꯆ ꯇꯧꯗ꯭ꯔꯤ ꯍꯟꯗꯛꯀꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯂꯣꯟꯆ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯐꯣꯟꯗ ꯒ꯭ꯔꯤꯟ ꯂꯥꯏꯟ ꯆꯤꯡꯕꯒꯤ ꯃꯇꯥꯡꯁꯤ ꯃꯃꯥꯡꯗꯁꯨ ꯐꯣꯟ ꯈꯔꯕꯨꯗꯤ ꯑꯗꯨꯝ ꯇꯥꯈꯤ ꯑꯥꯏꯐꯣꯟꯗꯁꯨ ꯑꯗꯨꯝ ꯌꯥꯎꯏꯀꯣ ꯑꯗꯨ ꯀꯔꯝꯕ ꯃꯣꯗꯦꯜꯁꯤꯡꯗꯅꯣ ꯀꯔꯝꯕꯗꯅꯣꯗꯤ ꯆꯞ ꯆꯥꯕ ꯀꯥꯎꯔꯦ 15ꯗꯔ 16ꯗꯔ ꯈꯔꯗꯤ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯃꯗꯨ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯇꯣꯝꯊꯤꯟ ꯐꯣꯟ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯀꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯗ ꯑꯦꯔꯔ ꯂꯩꯈꯤꯕ ꯁꯦꯔꯤꯁ ꯈꯔ ꯅꯠꯇ꯭ꯔꯒꯅ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯨꯝꯕ ꯄꯤꯔꯨꯕ ꯃꯇꯝꯗꯒꯤ ꯈꯔ ꯊꯣꯛꯄꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯌꯥꯎꯋꯤ ꯃꯁꯤꯗꯤ ꯑꯥꯏꯐꯣꯟ ꯈꯛꯇꯒꯤ ꯅꯠꯇꯦ ꯑꯦꯅꯤ ꯕ꯭ꯔꯦꯟ ꯁꯦꯝꯁꯪꯁꯨ ꯑꯣꯏꯁꯅꯨ ꯋꯥꯟ ꯄ꯭ꯂꯁꯁꯨ ꯑꯣꯏꯁꯅꯨ ꯑꯣꯞꯄꯣ ꯚꯤꯚꯣꯁꯨ ꯑꯣꯏꯁꯅꯨ ꯐꯖꯅ R&D ꯇꯧꯗꯕ ꯐꯖꯅ ꯑꯣꯞꯇꯤꯃꯥꯏꯁ ꯇꯧꯗꯕ ꯁꯣꯐꯋꯦꯌꯔꯒꯨꯝꯕꯒ ꯑꯞꯗꯦꯠ ꯄꯤꯁꯤꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯁꯨꯝꯕꯁꯤꯗꯤ ꯊꯣꯛꯀꯜꯂꯦ ꯑꯗꯨꯅ iPhone 17ꯒꯤꯗꯨꯗꯤ iPhone 17 ꯂꯣꯟꯆ ꯇꯧꯗ꯭ꯔꯤ ꯕꯦꯇ꯭ꯔꯤ 6000 ꯑꯣꯏꯕꯤ ꯐꯣꯟ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯕ꯭ꯔꯣ ꯍꯥꯏ 6000 ꯑꯣꯏꯕ ꯂꯨꯄꯥ ꯀꯌꯥꯃꯨꯛꯀꯤꯗ ꯑꯣꯏꯗꯣꯏꯅꯣ ꯀꯦꯜꯕꯤꯟꯅ ꯌꯦꯡꯉꯤꯗꯣ ꯂꯨꯄꯥ 10,000 10 30 15 ꯂꯩꯗꯅꯀꯣ ꯑꯗꯨꯒꯤ ꯕꯖꯦꯠ ꯔꯦꯟꯖꯇꯨꯗ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯈꯪꯕ ꯑꯗꯨꯝ ꯑꯩ ꯍꯥꯏꯔꯛꯀꯦ ꯕ꯭ꯔꯣ ꯋꯥꯟ ꯄ꯭ꯂꯁꯀꯤ ꯗꯤꯁꯄ꯭ꯂꯦ ꯒ꯭ꯔꯤꯟ ꯂꯥꯏꯟꯁꯦ ꯁꯣꯜቭ ꯇꯧꯕ ꯉꯝꯕ꯭ꯔꯥ ꯍꯥꯏ ꯑꯗꯨꯗꯤ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯨꯝꯕꯗꯒꯤ ꯃꯣꯏꯅ ꯑꯞꯗꯦꯠ ꯇꯧꯔꯨꯕꯗꯒꯤ ꯌꯥꯔꯛꯇꯕ ꯒ꯭ꯔꯤꯟ ꯂꯥꯏꯟꯒꯨꯝꯕ ꯊꯣꯛꯂꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨ ꯑꯗꯨꯝ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯑꯅꯧꯕ ꯑꯃ ꯃꯣꯏꯅ ꯄꯤꯔꯛꯑꯒ ꯑꯗꯨꯝ ꯐꯈꯤꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯒ ꯃꯣꯏꯅ ꯔꯤꯀꯣꯜ ꯇꯧꯔꯒ ꯁꯦꯝꯃꯒ ꯄꯤꯊꯣꯔꯛꯄꯁꯨ ꯌꯥꯎꯋꯤ ꯁꯥꯔꯚꯤꯁ ꯁꯦꯟꯇꯔꯗꯒꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯐꯝꯖꯜꯂꯨꯕ ꯈꯣꯠꯆꯜꯂꯨꯕ ꯅꯟꯁꯤꯜꯂꯨꯕꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯌꯥꯈꯤꯗꯕ ꯕꯦꯔꯥ ꯇꯧꯕ ꯍꯥꯔꯗꯋꯦꯌꯔꯒꯤ ꯁꯤꯒꯨꯝꯕ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯔꯤꯄ꯭ꯂꯦꯁ ꯇꯧꯔꯒ ꯑꯗꯨꯝ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯂꯝꯈꯥꯕꯣꯏ ꯂꯥꯛꯑꯦ ꯏꯌꯥꯝꯕ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯀꯔꯤ ꯍꯣꯠꯅꯕꯤꯔꯤꯒꯦ ꯍꯥꯏ ꯂꯝꯈꯥꯕꯣꯏ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯣꯠꯅꯗꯦ ꯑꯗꯨꯝ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯂꯝꯈꯥꯕꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤ ꯀꯨꯏꯔꯦ ꯂꯥꯏꯐꯀꯤ 2-3 ꯍꯞꯇꯥ 2-3 ꯎꯈꯤꯗ꯭ꯔꯦ ꯃꯃꯥꯡ ꯊꯥ ꯑꯃꯨꯛꯀꯤ ꯃꯃꯥꯡꯗ ꯎꯈꯤꯕꯗꯨꯗꯒꯤ ꯉꯁꯤ ꯑꯃꯨꯛ ꯎꯔꯤꯁꯤꯅꯦ ꯔꯥꯍꯨꯜ ꯁꯔꯥꯡꯊꯦꯝꯅ ꯏꯆꯦ ꯊꯥꯗꯣꯏꯗꯤ ꯎꯗꯦꯗ ꯉꯁꯤꯗꯤ ꯍꯥꯏ ꯍꯣꯏ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯆꯪꯉꯛꯄ ꯃꯥꯟꯗ꯭ꯔꯤ ꯆꯪꯉꯛꯑꯒ ꯂꯣꯟꯅ ꯌꯦꯡꯉꯝꯕꯁꯨ ꯌꯥꯏ ꯔꯥꯍꯨꯜ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯀꯃꯦꯟ ꯇꯧꯗꯕꯤꯗꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤꯅ ꯑꯩꯗꯤ ꯃꯥ ꯂꯥꯛꯇ꯭ꯔꯤꯕꯣꯏ ꯈꯜꯂꯤ ꯑꯗꯨꯅ ꯍꯣꯔꯦꯟ ꯀꯃꯦꯟ ꯇꯧꯔꯛꯑꯒꯗꯤ ꯊꯣꯛꯂꯛꯑꯒꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯄꯨꯂꯞ ꯎꯃꯤꯟꯅꯕ ꯍꯥꯏꯗꯨꯅꯤ ꯂꯨꯄꯥ 15,000ꯃꯨꯛꯀꯤ ꯔꯦꯟꯖꯇ 6000 mAh ꯑꯣꯏꯕ ꯍꯥꯏꯇꯥꯔꯒꯗꯤ 6000 mAhꯇꯤ ꯂꯨꯄꯥ 15,000ꯃꯨꯛꯇ ꯍꯟꯗꯛ ꯑꯅꯧꯕ ꯑꯃ ꯂꯣꯟꯆ ꯇꯧꯅꯤ ꯍꯥꯏꯕꯗꯣ Redmi 15ꯗꯣ ꯃꯥꯗꯤ 7000 mAh ꯑꯣꯏꯕꯅꯤ ꯑꯗꯨꯒ 10,000ꯒ 19,000 ꯂꯩꯕꯅꯦꯕ ꯀꯦꯜꯚꯤꯟ ꯑꯗꯨ ꯂꯨꯄꯥ 13,000 ꯂꯩꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯃꯣꯇꯣꯔꯣꯂꯥꯒꯤ G86ꯇꯣ ꯃꯥꯗꯤ 6,700ꯄꯨ ꯑꯣꯏꯔꯦ ꯕꯦꯇ꯭ꯔꯤꯗꯤ ꯐꯣꯟꯁꯨ ꯌꯥꯝ ꯐꯕꯅꯦ ꯑꯗꯣ ꯑꯣꯐꯔ ꯂꯥꯛꯄ ꯃꯇꯝꯗ ꯃꯥ ꯂꯨꯄꯥ 15,000 ꯑꯗꯥꯏꯋꯥꯏꯗ ꯑꯗꯨꯝ 15,000ꯃꯛ ꯅꯠꯇ꯭ꯔꯒꯁꯨ 15 to 16 15.5 ꯁ꯭ꯋꯥꯏꯋꯥꯏꯗꯗꯤ ꯌꯥꯝ ꯂꯥꯏꯅ ꯐꯪꯒꯅꯤ ꯑꯩ ꯋꯥꯈꯟꯗ 15,000 ꯐꯥꯎ ꯐꯪꯕ ꯌꯥꯏ ꯍꯥꯏꯇꯥꯔꯦ ꯑꯣꯐꯔ ꯂꯥꯛꯄ ꯃꯇꯝꯗ ꯑꯗꯨ ꯐꯣꯟꯗ ꯂꯩꯕ ꯌꯥꯏ G86 ꯃꯣꯇꯣꯔꯣꯂꯥ G86ꯇꯣ ꯑꯗꯨ ꯌꯥꯝ ꯐꯕ ꯐꯣꯟꯅꯦ ꯂꯨꯄꯥ 13,000ꯒꯤ ꯔꯦꯟꯖꯇ ꯑꯗꯨ ꯑꯩꯅ ꯍꯥꯏꯔꯤꯁꯤꯡꯁꯦ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯥꯏꯁ ꯉꯥꯛꯇꯅꯤꯀꯣ ꯑꯣꯐꯂꯥꯏꯟꯗ ꯗꯨꯀꯥꯟꯗ ꯀꯩꯗ ꯁ꯭ꯇꯣꯔꯗ ꯆꯠꯂꯒ ꯂꯩꯔꯒꯗꯤ ꯑꯝꯇꯗꯤ ꯃꯥꯟꯅꯔꯔꯣꯏ ꯀꯩꯒꯨꯝꯕ 13,000 ꯄꯤꯔꯝꯕ ꯐꯣꯟ ꯑꯣꯏꯇꯥꯔꯒꯁꯨ ꯑꯗꯨꯝ 13,000 ꯃꯣꯏꯅ ꯑꯣꯟꯂꯥꯏꯟꯒꯤ ꯄ꯭ꯔꯥꯏꯁꯇ ꯄꯤꯔꯛꯄꯁꯨ ꯌꯥꯎꯋꯤ ꯑꯗꯣ ꯃꯣꯏꯒꯤ ꯕ꯭ꯔꯥꯟꯒꯤ ꯄꯥꯔꯠꯅꯔꯁꯤꯞ ꯅꯠꯇ꯭ꯔꯒꯅ ꯃꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔ ꯀꯩꯅꯣ ꯃꯣꯏꯗꯤ ꯆꯦꯅꯦꯜ ꯌꯥꯝ ꯂꯩꯔꯦꯗꯅꯀꯣ ꯑꯗꯨꯝꯕꯒꯤ ꯈꯨꯠꯊꯥꯡꯗꯒꯤ ꯃꯣꯏꯅ ꯁꯦꯟꯗꯣꯡ ꯈꯔ ꯑꯗꯨꯝ ꯆꯥꯕꯅꯤꯅ ꯈꯔ ꯑꯗꯨꯝ ꯍꯦꯟꯅ ꯑꯗꯨꯝ ꯂꯩꯕ ꯊꯦꯡꯅꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯃꯜꯁꯦ ꯑꯣꯟꯂꯥꯏꯟꯒ ꯑꯣꯐꯂꯥꯏꯟꯒꯗꯤ ꯀꯩꯅꯣꯝꯗꯁꯨ ꯃꯥꯟꯅꯗꯧ ꯃꯥꯟꯗꯦ ꯑꯦꯔꯔꯅ ꯕ꯭ꯔꯣ ꯐꯣꯟꯁꯤ ꯄ꯭ꯔꯥꯏꯁ ꯇꯥꯡꯂꯒ ꯕꯦꯇ꯭ꯔꯤ ꯀꯦꯄꯥꯁꯤꯇꯤ ꯄꯤꯛꯂꯛꯏꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯕꯦꯇ꯭ꯔꯤ ꯀꯦꯄꯥꯁꯤꯇꯤꯁꯤ ꯑꯩꯈꯣꯏꯅ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯆꯥꯎꯕꯁꯦ ꯆꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯝꯗꯤ ꯐ꯭ꯂꯦꯛꯁꯤꯞ ꯐꯣꯟꯁꯤꯡ ꯑꯇꯥꯡꯕ ꯐꯣꯟꯁꯤꯡꯗꯗꯤ ꯃꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯑꯐꯕ ꯄ꯭ꯔꯣꯁꯦꯁꯔ ꯌꯥꯎꯕꯅꯤꯅ ꯉꯁꯥꯏꯒꯤ ꯐ꯭ꯂꯦꯛꯁꯤꯞ ꯍꯥꯏ ꯑꯦꯟ ꯍꯟꯗꯛ ꯆꯍꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞ ꯍꯟꯗꯛ ꯆꯍꯤ ꯅꯧꯅ ꯂꯣꯟꯆ ꯇꯧꯔꯛꯄ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯄ꯭ꯔꯣꯁꯦꯁꯔꯗꯣ ꯃꯣꯏꯗ ꯌꯥꯎꯈꯠꯂꯛꯏꯅꯤꯗꯅꯀꯣ
3nm da oiba 4nm da oiba adugum processor sing di battery am cha de hai tare ko power consumption jam lik aduna moi di power consumption je lik pani na battery ms to pi ga su asai ge 5000 na no mo sa pu mo de 3500 na sa khlai sam na kan iphone mo ko aduna battery je dum capacity je du pi su ya ba gi moi na du pi an mane hai tare S23 ka iPhone 13 ka karam balo bana fani bro overall performance some experience tawning ba first time hai iPhone sina driba oitar gadi iPhone try tawning bagi iOS hai tare ne ko Apple ki phone pai driba am phok sina driba oitar gadi iPhone do try to boina 13 do try to boina yeng ba yai aduga ma se khar di li ro phone ore hojik matam da han ba lai pada di lehening dre hai tare ko khar li ba phone oi bagi aduga S23 ki matang da hai tare gadi hojik aina khan ba tom thin na pai se Apple board oiramagadi ngasai gi iPhone 13 do da handabo oiramani aduga Android oiramagana mu S23 dagi handabo oiramani aduna S23 je Android ki da dilu palising ku tha manga sai gi sang da habo phone ni processor ga Snapdragon 888 dubaina 8s Gen 2 ra kanum yaw re aduna ngasai gi processor jo habo sina bu nungai ba phone ni aduna budget ki hai tara ga di mu ka mu iPhone 13 du dilu palising ni fu gi me da hena fa hena bu lising ni fu hena bu phangi han ba da hojikti aduna iPhone ani dugi budget dugi makha su yam pole duga Android ki ora gadi S23 ani je ngam S23 na di hena fa ne na idu ai hani yamba Vivo phone 30 ki fauk da leiba sinaba nungai ba camera su sengba ma ki ta haibiro hai Vivo gi da ko Vivo ki phone se lupa lising kuntra fauk gi range da kanaba phone aina ningsing ba da Vivo gi lupa lising kuntra fauk gi range ni jadi Vivo gi lupa lising traung kun na dai pagi sang da T4 adu da khare lai ki ningsing ma thok tre ne ai se do ha Vivo gi phone da lupa lising kuntra dai pagi range da di ngasi de ai madu ningsing ba dai haiba ngam dong man re atopa mathang gi live kumba ma dai fazini ngam ma ge du gai haira ge tom thina 30k gi manung da leba best camera phone se karam boi bujat no bro hai 30k bhogi range da lupa lising kuntra da camera yam sing bu phone best camera phone phone ani ahum adum lai asai S23 da su 35 ai se 30 31 32 sai bai bo da dum phang bane S23 su yare Samsung gi oina aduga OnePlus Note 5 OnePlus Note 5 su dum yai camera gi oina de 30,000 da to pakari lai ke na palising kuntra gi da 35 da Oppo Reno 14 gumba lai Realme 14 Pro gumba su dum yai Realme 14 Pro su dum 14 na te 15 Pro Realme 15 Pro su dum palising kuntra ga ithoi kuntra hom doi pi si kuntra da ida dum phang bane do dum oina ma hojik phau ge na overall yeng badadi OnePlus Note 5 na dum pharani hoi khara koire unada ba yamba se phone gi maram da fazana khangi 50 gi chang da karamba phone da fazani he palising yang khai phau gi chang da Android pamira langkhaboi iPhone da yengira lupa lising yang khai yorok ta ga iPhone 15 ga su phange aduna iPhone 15 tu dum ya ai recommend to ningi ado Android kum phone ba yengam tar ga di Android pambo ra ga di Android ta di Vivo nga sai hai ga do Vivo V200 FE hai ba kaino tu musu lai Oppo Reno 15 ga su lai duga OnePlus 13R gum su lai aduna lupa lising yang khai gi range da di OnePlus 13s su lay do ai go khan da di mayam si loina mu yeng matam da iPhone 15 oina leibana fa do male phone gi mayam so hangare ado ai top top question am ta hangje no pina ke na ba kai hai no se bo no pina ken na ba dai lo am ta hai ro hai ba no pina ken na ba yam lui he rar gi wari se da
ꯃꯗꯨꯒ ꯑꯩꯅ ꯑꯔꯧꯕ ꯁꯕꯖꯦꯛ ꯅꯠꯇꯕꯅꯤꯅ ꯃꯁꯤ ꯈꯤꯇꯪ ꯂꯨꯏꯅꯦ ꯀꯣꯏꯁꯟꯁꯦ ꯑꯗꯨꯕꯨ ꯑꯦꯔꯔ ꯑꯩꯒꯤ ꯍꯥꯏꯅꯤꯡꯕ ꯃꯣꯠꯇꯤ ꯃꯣꯏꯒꯤꯗ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯄꯥꯝꯕꯤꯅꯕ ꯅꯨꯡꯁꯤꯕꯤꯅꯕ ꯑꯗꯨꯒꯤ ꯋꯥ ꯅꯠꯇꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕꯁꯤꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ honesty is the best policy ꯍꯥꯏꯅ ꯍꯥꯏꯅꯩꯗꯅꯀꯣ ꯑꯗꯨꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯃꯈꯣꯏꯒ ꯋꯥꯔꯤ ꯁꯥꯟꯅꯕꯕꯨ ꯑꯣꯏꯔꯁꯨ ꯊꯕꯛ ꯑꯝꯇꯕꯨ ꯇꯧꯕ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯇꯧ ꯇꯥꯔꯒꯗꯤꯀꯣ ꯃꯣꯏ ꯑꯗꯨꯝ ꯃꯣꯏꯅ ꯅꯨꯄꯤꯗ ꯅꯠꯇꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯅꯦ ꯍꯥꯏꯗꯤ ꯃꯥꯗꯤ ꯆꯨꯝꯅ ꯑꯆꯨꯝꯕ ꯑꯐꯕ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯇꯧꯔꯤ ꯍꯥꯏꯗꯅꯀꯣ ꯑꯗꯨꯅ honestly ꯊꯕꯛ ꯇꯧꯕ ꯃꯇꯝꯗ honestly ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯝꯕ ꯊꯕꯛ ꯇꯧꯕꯗꯣ ꯃꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯑꯣꯞꯁꯟ ꯑꯃꯗꯤ ꯑꯣꯏꯅꯤ 20K ꯐꯥꯎꯗ ꯂꯩꯕ ꯑꯣꯏꯔꯕꯁꯨ ꯌꯥꯏ ꯏꯌꯥꯝꯕ ꯍꯥꯏ ꯚꯤꯚꯣꯒꯤꯗꯤꯀꯣ ꯂꯨꯄꯥ 10,000 ꯑꯣꯏꯔꯁꯨ ꯑꯁ꯭ꯋꯥꯏ ꯋꯥꯏꯁꯤꯗ ꯑꯩꯗꯤ ꯌꯥꯝ ꯀꯟꯅ ꯑꯐꯕ ꯐꯣꯟꯁꯦ ꯑꯩ ꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯨꯝ ꯐꯣꯟ ꯈꯔ ꯑꯐꯕ ꯐꯣꯟ ꯈꯔꯒꯤ ꯂꯤꯁ ꯑꯗꯨꯝ ꯈꯣꯝꯒꯠꯄꯗ ꯚꯤꯚꯣꯁꯤ ꯌꯥꯎꯗꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯍꯥꯏꯕ ꯉꯝꯗꯦ ꯃꯁꯤ ꯚꯤꯚꯣꯒꯤ ꯐꯣꯟꯁꯦ ꯃꯣꯏꯁꯦ ꯗꯤꯖꯥꯏꯟꯒꯨꯝꯕ ꯐꯖꯔꯒ ꯀꯦꯃꯦꯔꯥꯒꯨꯝꯕꯁꯤ ꯈꯔ ꯁꯦꯡꯉ ꯄ꯭ꯔꯣꯁꯦꯁꯔꯁꯦ ꯍꯦꯛꯇ ꯋꯤꯛ ꯑꯣꯏꯕꯒꯨꯝꯕ ꯑꯗꯨꯝꯕ ꯍꯦꯛꯇ ꯑꯣꯏꯔꯝꯕ ꯑꯗꯨꯗꯨꯅ ꯃꯗꯨꯗꯤ ꯚꯦꯂꯨ ꯐꯣꯔ ꯃꯅꯤ ꯐꯣꯟꯗꯨ ꯑꯣꯏꯗꯕꯅꯤꯅ ꯑꯩꯅ ꯔꯤꯀꯃꯦꯟ ꯇꯧꯅꯤꯡꯗꯦ ꯍꯥꯏꯗꯅ ꯁꯣꯔꯠ ꯂꯤꯁ ꯇꯧꯕꯗ ꯑꯩꯅ ꯂꯧꯈꯠꯄꯗ ꯑꯗꯨꯝ ꯌꯥꯎꯒꯟꯗꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯩ ꯃꯁꯤ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯋꯥꯔꯧꯕ ꯌꯥꯗꯦ Samsung Galaxy A23ꯒ Redmi Note 8 Proꯒ ꯁꯦꯀꯦꯟ ꯍꯦꯟ ꯂꯩꯕꯗ ꯂꯩꯒꯦ ꯇꯧꯕꯅꯦ ꯀꯔꯝꯕꯅ ꯐꯅꯤꯕ꯭ꯔꯣ ꯍꯥꯏ ꯑꯗꯨꯗꯤ Samsungꯗꯨꯅꯕꯨ ꯈꯔ ꯐꯔꯅꯤ ꯃꯔꯝꯗꯤ ꯕ꯭ꯔꯥꯟ ꯚꯦꯂꯨꯁꯨ ꯂꯩꯕ ꯑꯥꯐꯇꯔ ꯁꯦꯜ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ overall softwareꯒꯨꯝꯕꯒꯤ ꯁꯤꯖꯤꯟꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯌꯦꯡꯉꯒꯗꯤ ꯈꯔꯗꯤ ꯀꯨꯏꯔꯕ ꯐꯣꯟ ꯑꯣꯏꯔꯦ Redmi Note 8 Proꯒ ꯑꯗꯨꯗꯤ ꯑꯩꯗꯤ ꯂꯩꯕ ꯁꯨꯡꯂꯩ ꯂꯩꯍꯟꯅꯤꯡꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯐꯣꯟ ꯌꯦꯡꯕꯅꯕꯨ ꯐꯅꯤꯗ ꯑꯅꯤꯗꯨꯗꯗꯤ Samsungꯗꯨꯅ ꯈꯔ ꯐꯔꯅꯤ 5G ꯄꯥꯏꯗꯕꯅꯤꯅ ꯉꯔꯥꯡꯁꯨ ꯅꯦꯠ ꯂꯣꯏꯊꯣꯛꯈꯤꯗꯅ ꯑꯗꯨꯝ ꯇꯣꯛꯑꯦ ꯍꯥꯏ ꯑꯣ ꯍꯣꯏꯅꯦ 5G ꯑꯣꯏꯔꯒꯗꯤ ꯑꯩꯒꯤ Jioꯒꯤꯁꯤ 5Gꯅꯤ 2GB per dayꯒꯤ ꯄ꯭ꯂꯥꯟꯒꯨꯝꯕ ꯑꯃ ꯍꯥꯞ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯑꯟꯂꯤꯃꯤꯇꯦꯗꯇ 5G ꯁꯤꯖꯤꯟꯅꯕ ꯌꯥꯕꯅꯦ ꯑꯗꯨꯝꯕ ꯄ꯭ꯂꯥꯟ ꯑꯃ ꯍꯥꯞꯄꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦ ꯑꯦꯟꯗ꯭ꯔꯣꯏꯗꯇ ꯄꯥꯝꯃꯦ ꯍꯥꯏ ꯂꯝꯈꯥꯝꯕꯣꯏꯅ ꯑꯦꯟꯗ꯭ꯔꯣꯏꯗꯇ ꯄꯥꯝꯃꯒꯗꯤ ꯑꯩ ꯐꯣꯟ ꯑꯃꯈꯛꯇꯤ ꯁꯖꯦꯁ ꯇꯧꯅꯤꯡꯉꯤ OnePlus 13S ꯍꯥꯏꯅ ꯑꯃ ꯊꯣꯛꯄꯗꯣ ꯀꯣꯝꯄꯦꯛ ꯑꯣꯏꯕ ꯗꯤꯖꯥꯏꯟꯁꯨ ꯌꯥꯝ ꯐꯖꯕ ꯑꯥꯏꯐꯣꯟꯒꯁꯨ ꯃꯥꯟꯕꯅꯦ ꯃꯁꯛꯇꯣ ꯃꯥꯁꯨ ꯐꯣꯟꯗꯤ ꯌꯥꯝ ꯐꯩ ꯌꯦꯡꯕꯁꯨ ꯌꯥꯝ ꯐꯖꯅ ꯎꯏ ꯑꯗꯨꯒ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯁꯨ ꯐꯖꯔꯦ ꯀꯦꯃꯦꯔꯥꯁꯨ ꯁꯦꯡꯒꯅꯤ ꯄ꯭ꯔꯣꯁꯦꯁꯔꯁꯨ ꯈꯔ ꯐꯩ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯃꯥꯒꯤ ꯗꯥꯎꯟ ꯁꯥꯏꯠ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯋꯥꯇꯔ ꯔꯦꯁꯤꯁꯇꯦꯟ ꯑꯣꯏꯗꯕ ꯋꯥꯇꯔ ꯄ꯭ꯔꯨꯐ ꯑꯣꯏꯗꯕꯗꯣ ꯑꯗꯨꯗꯨꯅ ꯑꯗꯨꯃꯗꯤ ꯂꯩ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨꯃ ꯂꯩ ꯑꯗꯨꯒ ꯑꯗꯨ ꯅꯠꯇꯕꯗ ꯑꯩ S24 ꯌꯦꯡꯍꯟꯅꯤꯡꯉꯤ Samsung Galaxy S24 ꯅꯣꯛꯁꯦꯅ ꯇꯧꯕꯅꯤ ꯍꯥꯏꯌꯦ ꯍꯣꯏ ꯑꯦꯔꯔ ꯑꯗꯨꯝ ꯌꯥꯕꯖꯥꯠꯅꯤ ꯗꯥꯏꯂꯣꯒꯀ ꯂꯩꯔꯗꯤꯀꯣ ꯅꯨꯄꯤꯅ ꯍꯦꯛ ꯍꯥꯏ ꯑꯗꯨ ꯍꯦꯛ ꯍꯥꯏꯕꯗ ꯅꯨꯄꯤꯅꯒ ꯀꯦꯟꯗꯧꯕ ꯗꯥꯏꯂꯣꯒꯀ ꯂꯩꯔꯗꯤ ꯑꯩ ꯁꯨꯝꯇꯪ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯕꯖꯥꯠꯅꯤ ꯑꯗꯨꯕꯨ ꯉꯝꯗꯦꯅꯦ ꯍꯥꯏꯕꯗꯤ ꯏꯀꯥꯏ ꯌꯥꯝ ꯊꯤꯕ ꯑꯩꯁꯦ ꯏꯀꯥꯏ ꯌꯥꯝ ꯊꯤꯒꯜꯂꯦꯕ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯏꯀꯥꯏ ꯊꯤꯒꯟꯕ ꯍꯥꯏꯁꯦ ꯀꯃꯥꯏꯅꯣ ꯍꯥꯏ ꯀꯥꯟꯗ ꯉꯁꯤꯐꯥꯎꯗꯀꯣ ꯑꯩꯅ ꯍꯦꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯂꯝꯕꯤꯗ ꯆꯠꯂꯝꯕ ꯅꯨꯄꯤ ꯑꯃ ꯎꯏ ꯀꯥꯏ ꯂꯛꯅꯕꯗꯣ ꯑꯩ ꯉꯁꯤꯐꯥꯎ ꯂꯛꯅꯗ꯭ꯔꯤꯕ ꯑꯗꯨꯅ ꯃꯣꯏꯅ ꯀꯔꯤ ꯍꯥꯏ ꯀꯔꯝꯕ ꯗꯥꯏꯂꯣग ꯍꯥꯏꯔꯒ ꯅꯨꯄꯤꯅ ꯀꯦꯟꯒꯅꯤ ꯀꯥꯏ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯃꯗꯨ ꯑꯈꯪ ꯑꯍꯩ ꯈꯔ ꯇꯥꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗ ꯀꯨꯃꯥꯔ ꯂꯥꯏꯁ꯭ꯔꯝꯁꯨ ꯂꯥꯛꯑꯦ ꯒ꯭ꯌꯥꯅꯦꯁꯣꯔꯅ ꯕ꯭ꯔꯣ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯕꯦꯁ ꯀꯦꯃꯦꯔꯥ ꯐꯣꯟꯁꯦ ꯀꯔꯝꯕꯅ ꯑꯣꯏꯗꯣꯏꯅꯣ Vivo X200 versus Samsung Galaxy S25 Ultra versus Xiaomi 15 versus 16 Pro ꯐꯣꯟꯁꯦ ꯑꯅꯤ ꯌꯥꯎꯔꯦ ꯁꯤ ꯃꯔꯛꯁꯤꯗ ꯂꯣꯏꯅꯃꯛꯀꯤ ꯐꯨꯜ ꯄꯦꯀꯦꯖꯇ ꯌꯦꯡ ꯇꯥꯔꯒꯗꯤ Galaxy S25 Ultraꯅ ꯐꯅꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤꯗꯃꯛꯇꯗꯤꯀꯣ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤꯗꯤ ꯑꯥꯏꯐꯣꯟꯁꯤꯗꯤ ꯃꯣꯏ ꯂꯝꯕꯥ ꯂꯩꯇꯦ ꯍꯥꯏꯇꯥꯔꯦ iPhone 16 Pro ꯇꯥꯔꯦ ꯌꯥꯅ ꯊꯦꯡꯁ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒ Redmi Pad Pro Poco Pad Pro Redmi Padꯇꯨꯅꯕꯨ ꯐꯅꯤ Pocoꯗꯣ ꯑꯩꯗꯤ ꯈꯤꯇꯪ ꯃꯣꯏꯁꯦ ꯁꯕ ꯕ꯭ꯔꯥꯟ ꯑꯣꯏꯔꯒꯁꯨ ꯑꯃ ꯆꯞ ꯃꯥꯟꯅꯕ ꯄꯣꯠꯅꯤ Xiaomiꯒꯤ ꯁꯕ ꯕ꯭ꯔꯥꯟ ꯉꯥꯛꯇꯅꯤ ꯃꯣꯏꯁꯦ ꯑꯗꯣ ꯏꯃꯥꯟ ꯃꯥꯟꯅꯩꯗ ꯃꯁꯤꯗꯤ Xiaomiꯒꯤ ꯁꯕ ꯕ꯭ꯔꯥꯟ ꯉꯥꯛꯇꯅꯤꯅ ꯔꯥꯍꯨꯜ ꯁꯅꯥꯃꯊꯦꯝꯅ ꯕ꯭ꯔꯣ ꯃꯣꯕꯥꯏꯜꯁꯤꯡ ꯈꯔꯗ ꯀꯦꯃꯦꯔꯥ ꯌꯥꯝꯅ ꯌꯥꯎꯅꯔꯤꯁꯤ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕ꯭ꯔꯥ ꯕ꯭ꯔꯣ ꯍꯥꯏ ꯇꯧꯗꯦ ꯃꯁꯤ ꯔꯥꯍꯨꯜ ꯐꯣꯟ ꯑꯃꯗ ꯀꯦꯃꯦꯔꯥ ꯑꯍꯨꯝꯒ ꯌꯥꯎꯕꯁꯦ ꯑꯩ ꯉꯁꯤ ꯐꯥꯎꯗ ꯑꯩꯒꯤ ꯐꯣꯟꯗ ꯀꯦꯃꯦꯔꯥ ꯑꯍꯨꯝ ꯌꯥꯎꯏꯀꯣ ꯑꯩꯅ ꯄꯥꯏꯔꯤꯁꯦ ꯑꯁꯤꯗꯩꯁꯤꯗ ꯑꯅꯤꯕꯨꯗꯤ ꯐꯖꯅ ꯃꯥꯒꯤ ꯃꯊꯧ ꯇꯧꯋꯦ ꯑꯩ ꯈꯪꯉꯦ ꯑꯩꯈꯣꯏ ꯋꯥꯏꯠ ꯑꯦꯡꯒꯜꯒꯨꯝꯕꯗ ꯑꯣꯟꯊꯣꯛꯄ ꯃꯇꯝꯗ ꯑꯗꯨ ꯀꯦꯃꯦꯔꯥꯗꯨꯅ ꯁꯤꯟꯅꯩ ꯅꯣꯔꯃꯦꯜ ꯃꯇꯝꯗꯅ ꯚꯤꯗꯤꯑꯣꯒꯨꯝꯕ ꯀꯦꯃꯦꯔꯥ ꯀꯥꯞꯄ ꯃꯇꯝꯗ ꯅꯣꯔꯃꯦꯜꯒꯤ ꯃꯦꯟ ꯁꯦꯟꯁꯔꯗꯨꯅ ꯁꯤꯟꯅꯩ ꯊꯥꯔꯠꯀꯤ ꯀꯦꯃꯦꯔꯥꯒꯤ ꯁꯦꯟꯁꯔꯁꯦ ꯀꯔꯝ ꯀꯥꯟꯗ ꯁꯤꯖꯤꯟꯅꯒꯦꯁꯦ ꯑꯩ ꯉꯁꯤꯐꯥꯎ ꯊꯦꯡꯅꯗ꯭ꯔꯦ ꯑꯩ ꯐꯣꯟꯁꯦ ꯃꯅꯤꯡꯒꯤ ꯀꯦꯃꯦꯔꯥꯁꯦ ꯃꯦꯟꯁꯤꯜꯂꯦꯗꯅꯀꯣ ꯈꯨꯠ ꯅꯥꯝꯅ ꯃꯦꯟꯁꯤꯜꯂꯀꯥꯟꯗ ꯃꯣꯠꯁꯤꯡꯁꯦ ꯑꯣꯟ ꯇꯧꯔ ꯑꯣꯐ ꯇꯧꯔ ꯁꯤꯖꯤꯟꯅꯔ ꯍꯣꯡꯉ ꯌꯦꯡꯕꯅꯦꯕꯀꯣ ꯑꯅꯤꯃꯗꯤ ꯁꯨꯝ ꯑꯃꯨꯛ ꯑꯩꯅ ꯃꯦꯟꯁꯤꯟꯕꯗꯣ
ꯌꯥꯎꯋꯦꯕ ꯑꯃꯗꯤ ꯁꯨꯡꯊꯦꯡ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯅ ꯀꯦꯃꯦꯔꯥ ꯑꯍꯨꯝꯒ ꯄꯥꯟꯕꯁꯤꯗꯤ ꯊꯣꯏꯅ ꯃꯊꯧ ꯇꯥꯗꯦ ꯍꯥꯏꯇꯥꯔꯦ ꯑꯅꯤ ꯌꯥꯝ ꯁꯐꯤꯁꯦꯟꯠ ꯑꯣꯏꯔꯦ ꯇꯦꯂꯤꯐꯣꯇꯣꯒꯨꯝꯕ ꯑꯃꯒ ꯋꯥꯏꯠ ꯑꯦꯡꯒꯜ ꯀꯦꯃꯦꯔꯥ ꯂꯦꯟꯁ ꯑꯃꯒ ꯌꯥꯎ ꯇꯥꯔꯗꯤ ꯑꯅꯤ ꯌꯥꯎꯔꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯆꯥꯛ ꯆꯥꯔꯕꯣ ꯏꯌꯥꯝꯕ ꯍꯥꯏ ꯆꯥꯔꯦ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯔꯒ ꯇꯧꯔꯦ ꯉꯁꯤꯗꯤ ꯃꯥꯏꯀ꯭ꯔꯣ ꯀꯦꯃꯦꯔꯥꯗ ꯑꯃ ꯁꯤꯖꯤꯟꯅꯕꯅꯤ ꯍꯥꯏ ꯃꯦꯀ꯭ꯔꯣ ꯀꯦꯃꯦꯔꯥꯗ ꯁꯤꯖꯤꯟꯅꯕꯗꯣ ꯉꯁꯥꯏꯒꯤ ꯃꯦꯀ꯭ꯔꯣꯗ ꯑꯩꯁꯨ ꯃꯦꯀ꯭ꯔꯣ ꯁꯣꯠ ꯌꯦꯡꯉꯦꯕꯀꯣ ꯃꯦꯀ꯭ꯔꯣ ꯁꯣꯠꯇ ꯊꯣꯛꯇꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯈꯔ ꯑꯃꯗꯗꯤ ꯐꯣꯟ ꯈꯔꯗꯗꯤ ꯃꯦꯀ꯭ꯔꯣꯗꯣ ꯁꯤꯖꯤꯟꯅꯔꯝꯕꯁꯨ ꯌꯥꯎꯕ ꯌꯥꯏ ꯑꯗꯣ ꯐꯣꯟ ꯈꯔ ꯑꯃꯗꯅ ꯉꯁꯥꯏꯒꯤ ꯃꯦꯟ ꯁꯦꯟꯁꯔꯗꯣ ꯑꯗꯨꯗꯩ ꯑꯗꯨꯝ ꯃꯦꯀ꯭ꯔꯣꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯊꯕꯛ ꯇꯧꯍꯟꯕ ꯍꯥꯏꯇꯥꯔꯦ ꯃꯦꯀ꯭ꯔꯣꯒꯤꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯑꯅꯛꯄ ꯄꯣꯠꯇ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛ ꯅꯛꯅ ꯀ꯭ꯂꯣꯁ ꯁꯣꯠ ꯍꯥꯏꯇꯥꯔꯦꯅꯦ ꯀ꯭ꯂꯣꯖ ꯑꯞ ꯂꯧꯕꯒꯨꯝꯕ ꯑꯗꯨꯝꯕꯗ ꯄꯣꯠ ꯑꯄꯤꯛ ꯑꯄꯤꯛꯄ ꯁꯝꯅ ꯍꯥꯏꯔꯀꯥꯟꯗ ꯑꯩꯅ ꯀꯛꯆꯤꯡ ꯑꯃ ꯆꯠꯂꯒ ꯐꯣꯇꯣ ꯀꯥꯞꯀꯦ ꯇꯧꯕ ꯑꯗꯨꯒꯨꯝꯕꯗ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯇꯧꯔꯝꯒꯗꯧꯕ ꯃꯥꯜꯂꯦ ꯑꯗꯣ ꯑꯩꯒꯤꯁꯤꯗꯗꯤ ꯑꯩ ꯁꯤꯖꯤꯟꯅꯗꯕ ꯍꯥꯏꯇꯥꯔꯦ ꯎꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯐꯣꯟꯁꯤꯡꯗꯨꯗ ꯃꯣꯏ ꯑꯗꯨꯝ ꯍꯥꯏꯕꯅꯦ ꯑꯃꯅ ꯇꯦꯂꯤꯐꯣꯇꯣ ꯂꯦꯟꯁꯅꯤ ꯑꯃꯅ ꯃꯦꯟ ꯁꯦꯟꯁꯔ ꯋꯥꯏꯠ ꯑꯦꯡꯒꯜ ꯂꯦꯟꯁꯅꯤ ꯑꯃꯅ ꯃꯦꯀ꯭ꯔꯣ ꯁꯦꯟꯁꯔꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯃꯦꯀ꯭ꯔꯣꯁꯤꯗꯤ ꯍꯣꯏ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯀꯦꯃꯦꯔꯥ ꯃꯦꯟ ꯍꯥꯏꯇꯥꯔꯦꯅꯦ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣꯒ꯭ꯔꯥꯐꯤꯗ ꯈꯔ ꯊꯋꯥꯏ ꯇꯥꯖꯕ ꯀꯦꯃꯦꯔꯥ ꯑꯗꯨꯝ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯦꯃꯦꯔꯥꯁꯤ ꯑꯗꯨꯝ ꯀꯥꯞꯄ ꯈꯣꯠꯄ ꯁꯤꯖꯤꯟꯅꯕ ꯀꯥꯡꯕꯨꯅ ꯃꯥꯏꯀ꯭ꯔꯣ ꯁꯣꯠ ꯂꯧꯕ ꯌꯥꯎꯕ ꯑꯗꯨꯝꯕ ꯈꯔꯗꯗꯤ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯐꯥꯎ ꯑꯗꯨꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯦ ꯄꯥꯛ ꯊꯣꯛꯂꯛꯇ꯭ꯔꯤ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯏꯕ ꯐꯣꯟꯁꯤ Redmi 14 Proꯅꯤ ꯑꯗꯨꯕꯨ ꯀꯦꯃꯦꯔꯥ ꯀꯌꯥ ꯐꯖꯗꯕ ꯀꯦꯃꯦꯔꯥ ꯐꯖꯕ ꯄꯥꯝꯕ ꯀꯣ ꯀꯔꯝꯕꯅ ꯐꯖꯅꯤ ꯍꯥꯏ ꯀꯦꯃꯦꯔꯥꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯅꯤꯃꯛ ꯑꯗꯨꯝ ꯌꯥꯔꯦ ꯁꯣꯔꯤ OnePlus 13s ꯅꯠꯇ꯭ꯔꯒꯅ Samsung Galaxy S24 ꯑꯗꯨ S24 ꯑꯣꯏꯅ ꯂꯩꯔꯣ ꯀꯦꯃꯦꯔꯥꯁꯨ ꯁꯦꯡꯕ overall full package ꯂꯣꯏꯅꯃꯛ waterproof ꯑꯣꯏꯕ ꯈꯣꯠꯄ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯈꯜꯂꯒ S24 ꯑꯣꯏꯅ ꯁꯖꯦꯁ ꯇꯧꯔꯒꯦ ꯀꯦꯃꯦꯔꯥꯁꯨ ꯌꯥꯝ ꯁꯦꯡꯉꯅꯤ ꯑꯗꯣ Redmi ꯒꯤ ꯐꯣꯟꯁꯤꯗꯤ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯅꯤ ꯃꯤꯉꯣꯟꯗꯁꯨ Redmi ꯁꯦ ꯃꯥꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯀꯩꯀꯩ ꯗꯤꯖꯥꯏꯟꯒꯁꯤꯗꯤ ꯐꯖꯩ ꯈꯣꯠꯂꯤ ꯑꯗꯨꯕꯨ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯒꯗꯤ ꯍꯦꯛꯇ ꯃꯌꯦꯛ ꯁꯦꯡꯕꯁꯤ ꯈꯔ ꯋꯥꯠꯂꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯦꯔꯔꯒꯤ ꯀꯩꯅꯣꯁꯦ ꯀꯃꯦꯟꯁꯦ ꯑꯌꯥꯝꯕꯅ ꯐꯖꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯒ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯥꯟꯅꯕ ꯍꯥꯏꯁꯦ ꯁꯤꯅꯤ ꯉꯁꯥꯏꯒꯤ ꯊꯦꯡꯅꯔꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯀꯤ ꯃꯇꯨꯡ ꯏꯟꯅ ꯀꯃꯦꯟ ꯐꯖꯕ ꯔꯤꯄ꯭ꯂꯥꯏ ꯐꯖꯕ ꯑꯃ ꯂꯥꯛꯑꯦ ꯌꯦꯡꯉꯁꯤ ꯄꯥꯔꯁꯤꯀꯣ ꯅꯨꯄꯤꯅ ꯀꯦꯅꯕ ꯍꯥꯏꯕꯁꯦ ꯅꯨꯄꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯃꯗ ꯇꯧꯕ ꯗꯥꯏꯂꯣग ꯑꯃꯗ ꯇꯧꯕꯗ ꯃꯥꯟꯅꯕ ꯌꯥꯔꯣꯏ ꯍꯦꯟꯅ ꯋꯥꯕꯗꯤ ꯅꯨꯄꯤ ꯃꯁꯛ ꯊꯤꯕꯗ ꯂꯛꯅꯕꯅ ꯍꯦꯟꯅ ꯋꯥꯏ ꯃꯣꯏꯗꯤ ꯇꯁꯦꯡꯅ ꯀꯤ ꯃꯆꯤꯟꯁꯨ ꯌꯥꯝ ꯀꯜꯂꯦ ꯑꯗꯨꯅ ꯌꯥꯝꯅ ꯍꯥꯏꯁꯦ ꯈꯔ ꯊꯦꯡꯅꯔꯝꯃꯅꯤ ꯑꯗꯨꯒꯨꯝꯕ ꯈꯔ ꯀꯣ ꯑꯦꯔꯔ ꯑꯗꯨ ꯈꯪꯖꯜꯂꯨ ꯑꯗꯨꯅ ꯃꯤ ꯑꯃꯗ ꯍꯦꯛꯇ ꯗꯥꯏꯂꯣꯒꯁꯦ ꯃꯥꯟꯅꯅ ꯊꯥꯗꯕ ꯌꯥꯄꯣꯟꯇꯦ ꯑꯗꯨꯗ ꯑꯃꯗꯗꯤ ꯍꯥꯏ ꯀꯔꯤꯅ ꯍꯥꯏꯔꯨꯕꯗ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯐꯦꯠ ꯇꯧꯔꯝꯕ ꯆꯠꯀꯦ ꯑꯃꯗꯗꯤ ꯀꯔꯤ ꯅꯪ ꯃꯤ ꯎꯁꯤꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯖꯥꯏꯗ ꯑꯣꯏꯅ ꯉꯁꯪ ꯉꯥꯡꯉ ꯂꯩꯍꯧꯕꯁꯨ ꯇꯝ ꯉꯝꯄꯣꯟꯇꯦ ꯑꯗꯨꯗꯤ ꯁꯦꯝꯁꯪꯒꯤ S24 Ultraꯗꯒꯤ ꯌꯥꯎꯔꯤꯁꯦ ꯁ꯭ꯇꯥꯏꯜ ꯇꯥꯔꯤꯕ꯭ꯔꯣ ꯍꯥꯏ ꯔꯥꯍꯨꯜ ꯍꯣꯏ ꯃꯉꯥꯒ ꯌꯥꯎꯔꯤꯗꯨꯗꯤ ꯑꯩꯗꯤ ꯁꯤꯖꯤꯟꯅꯕ ꯁꯨꯡꯂꯩ ꯂꯦꯞꯇꯧ ꯃꯥꯟꯗꯦ ꯍꯥꯏꯇꯥꯔꯦ ꯃꯉꯥꯒ ꯌꯥꯎꯕꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯑꯃ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯂꯦꯖꯔ ꯁꯦꯟꯁꯔꯒꯤ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯑꯃꯗꯤ ꯃꯆꯥ ꯑꯃꯗꯤ ꯅꯥꯀꯟꯗ ꯌꯥꯎꯕꯝꯗꯤ ꯃꯥꯏ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯂꯩ ꯑꯗꯨꯅ ꯄꯣꯏꯟ ꯇꯨ ꯐꯣꯀꯁ ꯑꯣꯏꯕ ꯑꯅꯛꯄ ꯄꯣꯠ ꯑꯃꯗ ꯑꯩꯈꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯒ ꯇꯧꯕꯒꯤ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝꯁꯦ ꯑꯗꯨꯒꯨꯝꯕ ꯐ꯭ꯂꯦꯛꯁꯤꯞ ꯐꯣꯟꯗꯗꯤ ꯈꯔꯗꯤ ꯌꯥꯎꯋꯦ ꯑꯗꯣ ꯃꯉꯥꯒ ꯄꯥꯟꯕꯅꯤꯅ ꯃꯣꯏꯁꯦ ꯑꯍꯨꯝꯃꯗꯤ ꯐꯖꯅ ꯁꯤꯖꯤꯟꯅꯔꯝꯗꯧ ꯃꯥꯜꯂꯦ ꯑꯃꯗꯨꯗꯤ ꯑꯩ ꯀꯌꯥ ꯊꯥꯖꯗꯦ ꯕ꯭ꯔꯣ iPhone 17 ꯚꯔꯁꯦꯁ Samsung Galaxy S24 Ultra ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯏꯌꯥꯝꯕꯗ ꯑꯃ ꯈꯜꯂꯣ ꯍꯥꯏꯔꯕꯗꯤ ꯀꯔꯝꯕ ꯈꯟꯅꯤ ꯍꯥꯏ iPhone 17ꯁꯤꯗꯤ ꯊꯣꯛꯂꯛꯇ꯭ꯔꯤꯕꯅꯤꯅ ꯀꯔꯤ ꯌꯥꯎꯒꯗꯣꯏꯅꯣ ꯀꯔꯝꯕ ꯀꯃꯥꯏꯅ ꯌꯥꯎꯗꯣꯏꯅꯣ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯗ꯭ꯔꯤ ꯑꯗꯣ ꯈꯪꯗ꯭ꯔꯒꯁꯨ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯔꯤꯕ iPhone 16ꯗ ꯌꯥꯎꯔꯤꯕ ꯃꯥꯒꯤ ꯐꯤꯆꯔꯁꯤꯡꯁꯤꯗꯒꯤ ꯑꯞꯒ꯭ꯔꯦꯗ ꯀꯌꯥ ꯄꯥꯛ ꯇꯧꯔꯛꯇꯧ ꯃꯥꯟꯗꯦ ꯄ꯭ꯔꯣꯁꯦꯁꯔꯕꯨꯗꯤ ꯍꯣꯡꯉꯛꯀꯅꯤ ꯀꯦꯃꯦꯔꯥꯒꯤ ꯗꯤꯖꯥꯏꯟꯁꯨ ꯂꯦꯑꯥꯎꯠꯇꯣ ꯃꯅꯤꯡꯗ ꯑꯩꯈꯣꯏ ꯒꯨꯒꯜ ꯄꯤꯛꯁꯦꯜꯒꯤ ꯇꯥꯏꯞꯇ ꯐꯩꯅ ꯑꯣꯏꯅ ꯌꯥꯎꯔꯛꯇꯣꯔꯦꯕꯀꯣ iPhone 17ꯗꯗꯤ ꯑꯗꯨꯅ ꯑꯩꯗꯤ iPhone 17ꯒꯤ ꯃꯗꯨꯒꯤ ꯗꯤꯖꯥꯏꯟꯗꯣ ꯀꯌꯥ ꯄꯥꯝꯕꯗꯤ ꯑꯣꯏꯗꯦ ꯑꯗꯨꯕꯨ ꯁꯣꯏꯔꯦ 14 ꯚꯔꯁꯦꯁ ꯍꯥꯏꯕꯅꯤ iPhone 14 ꯚꯔꯁꯦꯁ S24 Ultra ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯗꯤ S24 Ultraꯗꯣ ꯑꯣꯏꯅ ꯂꯧꯔꯅꯤ iPhone 14ꯗꯨꯗꯤ ꯑꯩ ꯀꯌꯥ ꯄꯥꯝꯗꯦ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯀꯦꯃꯦꯔꯥꯕꯨꯗꯤ ꯈꯔ ꯁꯦꯡꯉꯦ ꯑꯗꯨꯑꯣꯏꯁꯨ ꯗꯤꯖꯥꯏꯟꯗꯒꯤ ꯍꯧꯔꯀꯥꯟꯗ ꯌꯥꯝ ꯀꯟꯅ ꯌꯥꯝ ꯐꯕ ꯐꯣꯟ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯦ ꯁꯦꯝꯁꯪꯒꯤꯗꯗꯤ S24 Ultraꯗꯨ ꯃꯇꯝꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐ꯭ꯂꯦꯛꯁꯤꯞ ꯐꯣꯟꯅꯤ ꯑꯗꯨꯒ ꯃꯥꯏ ꯐꯤꯆꯔꯁꯨ ꯑꯗꯨꯝ ꯐꯖꯩ ꯄ꯭ꯔꯣꯁꯦꯁꯔꯗꯕꯨ ꯑꯣꯏꯔꯁꯨ ꯑꯗꯨ ꯀꯦꯃꯦꯔꯥꯗ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯑꯩ S24 Ultra ꯑꯣꯏꯅ ꯂꯧꯅꯤꯡꯉꯦ
ꯏꯌꯥꯝꯕ ꯑꯅꯣꯛꯁꯦ ꯄꯥꯝꯕꯒꯤ ꯍꯥꯞꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯤꯠ ꯅꯨꯡꯉꯥꯏꯇꯕꯒꯤ ꯍꯥꯞꯄ꯭ꯔꯥ ꯍꯥꯏ ꯑꯁ ꯅꯣꯡꯈꯥꯕꯩ ꯑꯅꯣꯞꯁꯤꯗꯤ ꯀꯨꯏꯔꯦꯗ ꯃꯤꯠ ꯁꯣꯛꯄ ꯀ꯭ꯂꯥꯁ 10 ꯍꯣꯏ 10 ꯑꯗꯨꯋꯥꯏꯗꯒꯤ ꯁꯣꯛꯂꯛꯄꯅꯦ ꯑꯗꯣ 11 12 ꯑꯗꯨꯋꯥꯏꯗ ꯃꯤꯠꯁꯦ ꯁꯣꯛꯑꯀꯥꯟꯗ ꯗꯣꯛꯇꯔ ꯌꯦꯡꯉꯦ ꯗꯣꯛꯇꯔ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯃꯤꯠꯁꯦ ꯁꯣꯛꯑ ꯂꯩꯔꯝꯃꯦ ꯃꯥꯏꯅꯁ ꯃꯇꯝꯗꯨꯗ 0.75 ꯂ 1 ꯑꯗꯨꯃꯥꯏꯅ ꯌꯧꯔꯦ ꯑꯗꯨꯗ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩ ꯃꯇꯝꯁꯤꯗ ꯑꯅꯣꯞ ꯎꯞꯄꯁꯦ ꯑꯩ ꯋꯥꯈꯜꯅꯦ ꯑꯉꯥꯡ ꯋꯥꯈꯜ ꯑꯣꯏꯕꯒꯤꯀꯣ ꯏꯀꯥꯏꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯅꯒ ꯑꯁ ꯂꯛꯅꯔꯛꯀꯅꯤ ꯀꯥꯏꯅꯒ ꯑꯅꯣꯞꯇ ꯅꯧꯅ ꯍꯥꯞꯄ ꯃꯇꯝꯗ ꯍꯦꯟꯅꯗꯕ ꯑꯩꯒ ꯆꯥꯟꯅꯗꯕꯣꯏ ꯈꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯁꯦ ꯐꯅ ꯀꯨꯏꯅ ꯎꯞꯇꯕꯤ ꯂꯩ ꯑꯅꯣꯞꯁꯦ ꯐꯅ ꯀꯨꯏꯅ ꯎꯞꯇꯕꯁꯤ ꯀꯣꯂꯦꯖ ꯀꯥꯔꯛꯄ ꯃꯇꯝꯗꯗꯤ ꯃꯤꯠꯁꯦ ꯐꯅꯌꯥꯝ ꯁꯣꯛꯆꯜꯂꯛꯑꯦ ꯑꯗꯨꯗꯤ ꯑꯅꯣꯞꯁꯦ ꯍꯥꯞꯇꯕ ꯌꯥꯔꯛꯇ꯭ꯔꯦ ꯑꯗꯨꯗꯒꯤ ꯎꯞꯈꯠꯂꯛꯄꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯂꯧꯊꯣꯛꯇ꯭ꯔꯦ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯕ ꯄ꯭ꯂꯁ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯄꯁꯤ ꯁꯨꯝ ꯍꯦꯟꯖꯜꯂꯛꯏ ꯄꯋꯥꯔꯁꯤ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏ ꯃꯁꯤ ꯑꯩ ꯈꯜꯂꯛꯑꯕꯅꯤꯀꯣ ꯑꯩꯈꯣꯏꯅꯒ ꯁꯨꯃꯥꯏꯅ ꯐꯣꯟꯗ ꯀꯩꯗ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯕ ꯑꯗꯩꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯤꯅꯤ ꯀꯥꯏꯅ ꯏꯗꯤꯇꯤꯡ ꯇꯧꯏꯅꯤ ꯀꯥꯏꯅ ꯁ꯭ꯀ꯭ꯔꯤꯟ ꯃꯆꯥꯗꯨꯗ ꯑꯗꯨꯝ ꯌꯦꯡ ꯂꯩꯕꯁꯤꯅ ꯁꯣꯛꯆꯜꯂ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯦꯟꯁꯁꯦ ꯁꯨꯝ ꯊꯥꯒꯠꯂꯛꯑꯒꯗꯤ ꯃꯤꯠꯁꯦ ꯃꯄꯥꯟꯗ ꯌꯦꯡꯕꯗ ꯃꯤꯠꯇꯨ ꯁ꯭ꯋꯥꯏꯐꯥꯎꯕ ꯆꯥꯎꯊꯣꯛꯑ ꯂꯥꯎꯊꯣꯛꯑꯒ ꯎꯕꯗꯣ ꯃꯅꯨꯡꯗꯅ ꯂꯩꯕꯗꯨꯗꯒꯤ ꯍꯦꯟꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯑꯕꯅꯦ ꯑꯗꯣ ꯃꯁꯤ ꯄꯥꯝꯕꯒꯤ ꯎꯞꯄ ꯅꯠꯇ꯭ꯔꯦ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯑꯅꯣꯞꯁꯤ ꯎꯞꯅꯤꯡꯗꯦ ꯃꯔꯝꯗꯤ ꯃꯁꯤ ꯅꯨꯡꯉꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯁꯤꯗꯒ ꯃꯔꯝ ꯇꯥ ꯂꯩꯕꯗꯣ ꯑꯗꯨꯒ ꯁꯤꯗꯒ ꯅꯥꯈꯥꯡꯗꯒ ꯗꯥꯛ ꯇꯥꯕꯗꯣ ꯑꯂꯨꯝꯕ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯝꯒ ꯍꯥꯞꯇꯥꯔꯒꯗꯤ ꯑꯗꯣ ꯃꯤꯠ ꯃꯃꯥꯡꯁꯤꯗ ꯀꯩꯅꯣꯝ ꯍꯥꯞꯆꯤꯟꯕ ꯍꯥꯏꯁꯤ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦꯅꯦ ꯏꯁꯥꯗ ꯅꯣꯔꯃꯦꯜ ꯃꯍꯧꯁꯥꯒꯤ ꯏꯁꯣꯔꯅ ꯁꯦꯝꯕꯤꯔꯝꯕꯁꯤꯗꯩꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯊꯛꯇ ꯍꯥꯞꯆꯤꯜꯂꯛꯏꯅꯤꯅꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯠꯇꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯨꯝ ꯎꯞꯈꯤꯕꯒꯤ ꯍꯩꯅꯕꯕꯨꯗꯤ ꯍꯩꯅꯔꯦ ꯑꯗꯣ ꯄꯥꯝꯕꯩ ꯎꯞꯄ ꯅꯠꯇꯦ ꯃꯁꯤ ꯑꯩ ꯁꯨꯡꯄꯥꯝ ꯄꯥꯝꯖꯗꯦ ꯍꯥꯏꯇꯥꯔꯦ ꯏꯅꯥꯎꯒꯤ ꯚꯤꯗꯤꯑꯣ ꯂꯥꯏꯚ ꯂꯩꯕ ꯅꯨꯃꯤꯠ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅ ꯌꯨꯇꯨꯕ ꯐꯥꯎ ꯄꯥꯛ ꯌꯦꯡꯗꯦ ꯅꯦꯠ ꯂꯣꯏꯈꯤꯅꯦꯅ ꯄꯥꯈꯠꯇꯅ ꯍꯥꯏ ꯑꯁ ꯌꯥꯝ ꯅꯨꯡꯁꯤꯕꯤꯕꯒꯤ ꯋꯥꯔꯤꯅꯤ ꯏꯌꯥꯝꯕ ꯊꯥꯒꯠꯆꯔꯤ ꯉꯁꯥꯏꯒꯤ ꯅꯦꯠꯇꯣ ꯂꯣꯏꯊꯣꯛꯈ꯭ꯔꯗꯤ ꯌꯨꯇꯨꯕ ꯂꯥꯏꯚꯇꯣ ꯊꯥꯔꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯉꯔꯣꯏ ꯑꯗꯨꯅ ꯉꯥꯏꯕꯤꯔꯝꯕꯗꯣ ꯃꯗꯨ ꯑꯩ ꯌꯥꯝꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛ ꯍꯥꯏꯗꯤ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩ ꯁꯥꯏꯠꯇꯒꯤ ꯑꯗꯣ ꯃꯊꯛꯇ ꯀꯃꯦꯟ ꯑꯃ ꯆꯠꯈ꯭ꯔꯦ ꯀꯅꯥꯅꯣ ꯕꯤꯗ꯭ꯌꯥꯅꯟꯗꯅ ꯉꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯐꯨꯖꯟꯕꯅꯦ ꯏꯌꯥꯝꯕ ꯆꯝꯅ ꯍꯥꯎꯔꯦ ꯍꯥꯎꯔꯦ ꯑꯁ ꯁꯧꯒ꯭ꯔꯤ ꯍꯥꯎꯈ꯭ꯔꯕ ꯏꯟꯁꯥꯡꯅꯤ ꯀꯩꯅꯣ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯁꯤ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯒ ꯍꯥꯞꯆꯤꯟꯕꯗꯣ ꯑꯩꯈꯣꯏꯅ ꯄꯀꯧꯔꯥꯒꯤ ꯇꯥꯏꯞꯇ ꯕꯣꯔꯥ ꯑꯣꯏꯅ ꯍꯥꯞꯄꯗꯣ ꯄꯀꯧꯔꯥ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯆꯥꯎꯅ ꯊꯣꯡꯍꯧꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯕꯣꯔꯥ ꯃꯆꯥ ꯃꯆꯥꯒ ꯍꯥꯞꯄꯗꯣ ꯃꯗꯨꯒꯤ ꯍꯥꯎꯕ ꯃꯍꯥꯎꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯥꯈꯤꯕꯗꯣ ꯉꯁꯤꯐꯥꯎ ꯀꯥꯎꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯥꯅ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯅꯨꯃꯤꯠꯁꯦ ꯍꯔꯥꯎꯋꯦ ꯑꯩꯗꯤ ꯌꯥꯝꯅ ꯑꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯆꯥꯛꯁꯦ ꯁꯧꯒ꯭ꯔꯤꯗꯨꯒ ꯕꯦꯔꯤ ꯕꯦꯔꯤ ꯃꯦꯠꯈꯥꯏꯔꯀꯥꯟꯗ ꯆꯥꯛꯇꯨ ꯆꯥꯔꯒ ꯃꯍꯤ ꯊꯛꯄꯁꯤꯒꯤ ꯍꯥꯎꯕꯁꯤꯗꯤ ꯕꯤꯗ꯭ꯌꯥꯅꯟꯗ ꯃꯁꯤ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯗ꯭ꯔꯤ ꯂꯣꯍꯦꯟ ꯅꯤꯡꯊꯧꯖꯝꯁꯨ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯕ꯭ꯔꯣ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯑꯩ ꯃꯤꯠꯁꯤ ꯆꯤꯛꯑꯦ ꯍꯌꯦꯡ ꯊꯦꯡꯅꯔꯁꯤ ꯁꯥꯎꯕꯤꯕ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯑꯦꯔꯔ ꯍꯣꯏ ꯄꯣꯊꯥꯔꯣ ꯑꯗꯣ ꯑꯩ ꯍꯌꯦꯡꯗꯤ ꯊꯦꯡꯅꯕ ꯌꯥꯔꯔꯣꯏ ꯍꯌꯦꯡꯗꯤ ꯂꯥꯏꯚ ꯊꯥꯔꯔꯣꯏ ꯃꯊꯪꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯚꯤꯚꯣꯅ ꯖꯤꯁꯀ ꯄꯥꯔꯠꯅꯔꯁꯤꯞ ꯑꯣꯏꯈꯤꯕꯁꯦ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯐꯣꯇꯣ ꯀꯥꯞꯄ ꯈꯨꯗꯤꯡꯒꯤ ꯃꯦꯒꯥꯖꯤꯟ ꯂꯥꯏꯔꯤꯛꯀꯤ ꯇꯥꯏꯞꯇ ꯇꯧꯈ꯭ꯔꯦ ꯋꯥꯇꯔꯃꯥꯔꯛ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯅ ꯍꯥꯏꯌꯦ ꯀ꯭ꯔꯣꯞ ꯇꯧꯗ꯭ꯔꯗꯤ ꯌꯥꯗꯦ ꯐꯣꯇꯣ ꯀꯥꯞꯄ ꯈꯨꯗꯤꯡꯒꯤ ꯐꯣꯇꯣꯗꯣ ꯑꯃꯗꯨ ꯋꯥꯇꯔ ꯃꯥꯔꯛꯇꯣ ꯑꯣꯐ ꯇꯧꯕ ꯌꯥꯔꯝꯒꯅꯤ ꯈꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯀꯩꯅꯣꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯑꯌꯥꯝꯕ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯣꯏꯅꯃꯛ ꯋꯥꯇꯔ ꯃꯥꯔꯛꯁꯤ ꯌꯥꯎꯏꯗꯅꯀꯣ ꯄꯋꯥꯔ ꯕꯥꯏ ꯖꯤꯁ ꯀꯥꯏꯅ ꯊꯥꯕꯗꯣ ꯃꯈꯥꯗ ꯃꯗꯨ ꯋꯥꯇꯔ ꯃꯥꯔꯛ ꯑꯣꯐ ꯇꯧꯕꯒꯤ ꯑꯣꯞꯁꯟ ꯂꯩꯔꯝꯒꯅꯤꯅ ꯑꯩ ꯈꯜꯂꯤ ꯃꯗꯨ ꯑꯣꯐ ꯇꯧꯔꯒ ꯀꯥꯞꯄ ꯑꯗꯨꯝ ꯌꯥꯒꯅꯤ ꯀꯩꯒꯨꯝꯕ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕ ꯑꯣꯏꯔꯒꯗꯤ ꯍꯣꯏ ꯀ꯭ꯔꯣꯞ ꯇꯧꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯒ꯭ꯌꯥꯅꯦꯁꯇ ꯁꯣꯅꯤ ꯑꯦꯛꯁꯄꯤꯔꯤꯌꯥ 1 MK7 ꯕꯦꯁꯅꯤ ꯍꯥꯏꯔꯤ ꯄ꯭ꯔꯣꯀꯥꯁꯤꯅꯦꯁꯟꯅ ꯕ꯭ꯔꯣ ꯒꯨꯒꯜ ꯃꯣꯕꯥꯏꯜꯁꯤ ꯒꯦꯝ ꯁꯥꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯒꯦꯝ ꯁꯥꯟꯅꯕꯒꯤꯗꯤ ꯔꯥꯍꯨꯜ ꯌꯥꯅꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕꯗꯤ ꯑꯣꯏꯔꯣꯏ ꯍꯥꯏꯇꯥꯔꯦ ꯊꯦꯡꯉꯤ ꯉꯁꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯍꯥꯏꯌꯨ ꯍꯣꯏ ꯊꯦꯡꯉꯁꯨ ꯊꯦꯡꯅ ꯆꯪꯁꯤꯜꯂꯛꯄ ꯐꯔꯦ ꯔꯥꯍꯨꯜ ꯁꯥꯟꯅꯕꯗꯤ ꯌꯥꯅꯤ ꯑꯣꯏꯅꯝꯃꯣꯏ ꯕ꯭ꯔꯣ ꯑꯩꯗꯤ ꯈꯨꯏꯗꯣ ꯄꯥꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯣꯏꯔꯒꯁꯨ ꯄꯥꯕꯤꯕꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯀꯔꯝꯕ ꯂꯩꯀꯥꯏꯗꯒꯤ ꯂꯩꯕ꯭ꯔꯥ ꯍꯥꯏ ꯂꯝꯈꯥꯝꯕꯩ ꯅꯪ ꯁꯥꯏꯇꯣꯟ ꯍꯥꯏꯗꯣ ꯇꯥꯔꯕ꯭ꯔꯥ ꯀꯩ ꯂꯝꯗꯩꯅꯣ ꯅꯪꯗꯤ ꯑꯩ ꯁꯥꯏꯇꯣꯟ ꯍꯥꯏꯗꯣ ꯇꯥꯔꯝꯗꯧ ꯃꯥꯜꯂꯦ ꯁꯥꯏꯇꯣꯟ ꯍꯥꯏꯕ ꯃꯐꯝꯗꯨꯗ ꯑꯩꯅꯦ ꯑꯩꯕꯨꯗꯤ ꯕ꯭ꯔꯣ ꯄꯤꯛꯁꯦꯜ ꯚꯔꯁꯦꯁ ꯁꯦꯝꯁꯪ ꯀꯦꯃꯦꯔꯥꯁꯦ ꯀꯔꯝꯕꯅ ꯍꯦꯟꯅ ꯁꯦꯡꯒꯦ ꯍꯥꯏ ꯀꯦꯃꯦꯔꯥ ꯁꯦꯡꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯄꯤꯛꯁꯦꯜꯁꯨ ꯁꯦꯡꯉꯤꯀꯣ ꯒꯣꯜ ꯄꯤꯛꯁꯦꯜꯁꯨ ꯌꯥꯝ ꯁꯦꯡꯉꯤ ꯑꯗꯣ ꯁꯦꯝꯁꯪꯒ ꯁꯦꯟꯁꯔꯁꯦ ꯁꯦꯝꯁꯪꯒꯤꯅꯗꯤ ꯑꯩꯈꯣꯏ ꯁꯣꯅꯤꯒꯤ ꯁꯦꯟꯁꯔꯒꯨꯝꯕ ꯁꯤꯖꯤꯟꯅꯕꯅꯤꯅ ꯃꯥꯅꯗꯤ ꯈꯤꯇꯪ ꯍꯦꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ ꯑꯗꯨ ꯒꯨꯒꯜ ꯄꯤꯛꯁꯦꯜꯁꯨ ꯀꯦꯃꯦꯔꯥꯗꯤ ꯌꯥꯝ ꯁꯦꯡꯕꯅꯤꯀꯣ ꯄ꯭ꯔꯣꯀꯥꯁꯤꯅꯦꯁꯟꯁꯨ ꯂꯥꯛꯑꯦ ꯍꯥꯏꯔꯦ 2K ꯏꯌꯔꯕꯠꯁ ꯍꯥꯏꯕ ꯀꯔꯝ ꯍꯥꯏꯔꯤ ꯀꯩ ꯍꯥꯏꯅꯣ ꯕ꯭ꯔꯣ ꯒꯨꯒꯜ ꯐꯣꯟꯁꯦ ꯀꯦꯃꯦꯔꯥ ꯀꯌꯥꯝꯅ ꯇꯧꯒꯦ ꯍꯥꯏꯔꯤ ꯕꯤꯗ꯭ꯌꯥꯟꯗ ꯃꯇꯥꯡ ꯃꯇꯥꯡꯗ ꯂꯩꯔꯦ ꯍꯥꯏꯁꯤꯅꯦ
ꯃꯇꯝꯗꯤ ꯊꯦꯡꯉꯕꯅꯤꯀꯣ ꯂꯥꯏꯐꯁꯦ ꯑꯩ ꯉꯔꯥꯡꯗꯤ ꯐꯅ ꯀꯨꯏꯅ ꯊꯥꯕꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯈꯔ ꯊꯨꯅ ꯂꯣꯏꯁꯟꯒꯦꯅ ꯈꯟꯕꯅꯦ ꯑꯗꯨ ꯊꯨꯅ ꯂꯣꯏꯁꯟꯕ ꯍꯥꯏꯁꯦ ꯄꯨꯡ ꯐꯥꯖꯜꯂꯛꯑꯕꯅꯤ ꯄꯨꯡ ꯍꯦꯜꯂꯕꯅꯤ ꯑꯗꯣ ꯃꯌꯥꯝꯗꯤ ꯍꯧꯖꯤꯛꯇ ꯆꯪꯉꯛꯄꯒꯁꯨ ꯌꯥꯎꯔꯤ ꯂꯥꯏꯐꯁꯦ ꯑꯗꯣ ꯌꯦꯡꯉꯁꯤ ꯀꯌꯥꯝ ꯃꯌꯥꯝꯅ ꯂꯥꯏꯛ ꯀꯌꯥꯝ ꯀꯃꯦꯟ ꯀꯌꯥꯝ ꯇꯧꯔꯤꯕ ꯃꯌꯥꯝꯅ ꯀꯌꯥꯝ ꯌꯥꯝꯅ ꯇꯧꯔꯛꯄ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯍꯥꯏꯇꯥꯔꯦ ꯑꯣ ꯈꯪꯉꯦ ꯌꯥꯝ ꯅꯛꯅꯔꯦ ꯑꯩꯁꯨ ꯂꯝꯀꯥꯗꯩꯅꯦ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯂꯝꯀꯥꯁꯤ ꯂꯝꯀꯥꯕꯣꯏ ꯀꯔꯥꯏ ꯖꯒꯥꯗ ꯑꯣꯏꯗꯣꯏꯅꯣ ꯂꯝꯀꯥ ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯂꯝꯀꯥꯗꯨꯕꯨꯗꯤ ꯈꯪꯉꯦ ꯆꯨꯔꯆꯥꯟꯄꯨꯔꯗꯨꯕꯨꯗꯤ ꯈꯪꯉꯦꯕꯀꯣ ꯑꯗꯣ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯃ ꯂꯩꯗꯅ ꯑꯗꯨꯝ ꯑꯩꯅ ꯁꯨꯝ ꯈꯪꯕꯗ ꯁꯨꯝ ꯆꯠꯈꯤꯕꯗ ꯁ꯭ꯋꯥꯏꯒꯤ ꯀꯔꯤ ꯃꯣꯜꯂꯣꯝ ꯑꯗꯒꯤ ꯀꯔꯤ ꯂꯥꯏꯠ ꯍꯥꯎꯁꯀ ꯂꯩꯕꯗꯣ ꯑꯗꯥꯏꯋꯥꯏꯗꯣ ꯎꯝ ꯂꯥꯏꯠ ꯍꯥꯎꯁꯀꯁꯨ ꯂꯩꯔꯦ ꯑꯣꯜ ꯕꯖꯥꯔ ꯅ꯭ꯌꯨ ꯕꯖꯥꯔ ꯂꯩꯔꯦ ꯑꯗꯨꯝ ꯂꯩꯗꯅ ꯑꯗꯨ ꯀꯗꯥꯏ ꯖꯒꯥꯅꯣ ꯑꯗꯨꯝ ꯍꯥꯏꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯑꯗꯨꯕꯨ ꯀꯨꯏꯔꯦꯅꯦꯀꯣ ꯑꯩꯁꯨ ꯎꯗꯕ ꯆꯨꯔꯆꯥꯟꯄꯨꯔ ꯅꯪꯁꯨ ꯎꯗꯕ ꯀꯨꯏꯔꯝꯃꯅꯤ ꯑꯩꯈꯣꯏ ꯁꯥꯏꯠꯁꯦ ꯕ꯭ꯔꯣ ꯄꯤꯛꯁꯦꯜꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯄꯥꯏꯕꯗꯤ ꯌꯥꯒꯤꯅꯤꯅꯦ ꯌꯥꯅꯤ ꯈꯨꯄꯤ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯁꯤ ꯒꯥꯏꯁ ꯍꯣꯏ ꯇꯨꯏꯕꯣꯡꯗ ꯑꯣ ꯇꯨꯏꯕꯣꯡ ꯑꯣꯏꯔꯒꯗꯤ ꯍꯣꯏ ꯇꯨꯏꯕꯣꯡ ꯕꯖꯥꯔꯗꯤ ꯌꯥꯝꯅ ꯀꯨꯏꯔꯦꯅꯦꯀꯣ ꯇꯨꯏꯕꯣꯡꯒꯤ ꯖꯒꯥꯗꯣ ꯌꯥꯝ ꯀꯟꯅꯗꯤ ꯇꯨꯏꯕꯣꯡꯗ ꯕꯤꯁꯥꯜ ꯑꯃ ꯁꯥꯈꯤꯕꯗꯨ ꯂꯣꯏꯈ꯭ꯔꯕ꯭ꯔꯥ ꯇꯨꯏꯕꯣꯡ ꯕꯖꯥꯔꯗ ꯕꯤꯁꯥꯜ ꯑꯃ ꯁꯥꯔꯤꯑꯅ ꯀꯟꯅ ꯇꯧꯈꯤꯕꯅꯤ ꯅꯍꯥꯟꯋꯥꯏ ꯏꯔꯥꯡꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯅꯒ ꯈꯜꯂꯝꯃꯤꯅꯦ ꯏꯔꯥꯡꯁꯤ ꯇꯧꯗ꯭ꯔꯤꯉꯩꯗꯗꯤ ꯇꯨꯏꯕꯣꯡ ꯕꯖꯥꯔꯗ ꯕꯤꯁꯥꯜꯁꯤꯃ ꯂꯩꯔꯛꯑꯒꯗꯤ ꯌꯥꯝ ꯐꯔꯅꯤ ꯈꯔꯁꯨ ꯌꯥꯝ ꯀꯟꯅ ꯂꯥꯞꯄꯁꯨ ꯑꯣꯏꯗ꯭ꯔꯦ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯂꯩꯕ ꯈꯣꯠꯄ ꯆꯠꯀꯦ ꯑꯍꯥꯟꯕ ꯃꯣꯏꯒꯤ ꯂꯣꯟꯁꯀ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯐꯪꯈꯤꯗ꯭ꯔꯦ ꯑꯣꯏꯈꯤꯗ꯭ꯔꯦ ꯑꯣ ꯂꯣꯏꯔꯦ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯃꯅꯤꯀꯣ ꯂꯝꯈꯥꯡꯕꯥꯩ ꯍꯧꯖꯤꯛꯇꯤ ꯕꯤꯁꯥꯜꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟ ꯑꯣꯜ ꯕꯖꯥꯔ ꯂꯥꯟꯊꯔꯒꯁꯨ ꯀꯩ ꯂꯩꯀꯥꯏꯗꯅꯣꯃ ꯃꯃꯥꯡ ꯄꯥꯡꯅ ꯆꯪꯕꯗꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗꯅ ꯕꯤ ꯑꯦꯁ ꯑꯦꯐꯀꯤ ꯑꯦꯁ ꯗꯤ ꯁꯤ ꯁꯦꯟꯇꯔ ꯆꯪꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯒꯤ ꯊꯣꯡꯒꯤ ꯅꯥꯀꯟꯗ ꯂꯝꯕꯤ ꯑꯃ ꯆꯪꯉꯒ ꯑꯗꯨꯁꯨ ꯕꯤꯁꯥꯜ ꯑꯃꯁꯨ ꯂꯩꯕꯅꯦ ꯑꯗꯨꯗ ꯀꯩꯅꯣ ꯕꯖꯥꯔ ꯏꯟꯗꯤꯌꯥꯒ ꯂꯩꯕꯒꯤ ꯑꯗꯨꯋꯥꯏꯗꯣ ꯑꯗꯨꯋꯥꯏ ꯀꯔꯤ ꯀꯧꯏ ꯑꯗꯨꯋꯥꯏꯗꯣ ꯕ꯭ꯔꯣ ꯄꯣꯀꯣ ꯑꯦꯐ 7 ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏ ꯄꯣꯀꯣ ꯑꯦꯐ 7ꯗꯨ ꯈꯔꯗꯤ ꯀꯨꯏꯔꯕ ꯐꯣꯟ ꯑꯃꯗꯤ ꯑꯣꯏꯔꯦ ꯑꯗꯣ ꯑꯩ ꯁꯦꯝꯕ ꯌꯥꯕ꯭ꯔꯥ ꯇꯥꯟꯖꯥ ꯆꯥꯕꯗ ꯑꯩ ꯌꯦꯡꯂꯒꯦ ꯅꯍꯥꯟꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯂꯣꯛ ꯈꯔ ꯊꯨꯡꯗꯧ ꯃꯥꯜꯂꯦ ꯅꯣꯡꯁꯤ ꯁꯨꯝ ꯆꯨ ꯂꯩꯕꯁꯦ ꯈꯔ ꯆꯣꯠꯈꯤꯕꯁꯤꯗ ꯑꯗꯨ ꯂꯝꯈꯥꯏꯕꯣ ꯉꯁꯥꯏꯒꯤ 27 ꯁꯦꯛꯇꯔ 27 ꯁꯦꯛꯇꯔꯗꯒꯤ ꯑꯗꯨꯝ ꯂꯥꯟꯊꯔꯛ ꯑꯗꯥꯏꯋꯥꯏꯗ ꯇꯨꯏꯕꯣꯡ ꯆꯤꯡꯉꯦꯀꯣ 27 ꯁꯦꯛꯇꯔꯗ ꯂꯥꯟꯊꯕꯗꯨꯅ ꯇꯨꯏꯕꯣꯡ ꯆꯤꯡꯉꯦ ꯃꯗꯨꯗꯒꯤ ꯇꯨꯏꯕꯣꯡ ꯕꯖꯥꯔ ꯂꯩꯔꯀꯥꯟꯗ ꯐꯣꯔꯦꯁꯀꯤ ꯑꯉꯝꯕꯗꯒꯤ ꯀꯨꯝꯊꯈ꯭ꯔꯀꯥꯟꯗ ꯀꯔꯤ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯐꯤꯁꯀ ꯂꯩꯕ ꯑꯗꯥꯏꯋꯥꯏꯗꯨꯗꯒꯤ ꯑꯃꯨꯛ ꯀꯔꯤ ꯆꯤꯡꯕꯅꯣ ꯁꯦꯜꯃꯠ ꯁꯦꯜꯃꯠꯀꯗꯣ ꯉꯁꯥꯏꯒꯤ ꯂꯥꯏꯠ ꯍꯥꯎꯁ ꯌꯧꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗꯣ ꯁꯦꯜꯃꯠ ꯍꯥꯏꯕ꯭ꯔꯥ ꯏꯌꯥꯝꯕꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯁꯦ ꯀꯔꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯇꯧꯕꯤꯒꯦ ꯍꯥꯏ ꯂꯨꯍꯦꯟ ꯑꯩꯗꯤ ꯀꯩꯅꯣ ꯇꯧꯋꯦ ꯄꯋꯥꯔ ꯗꯥꯏꯔꯦꯛꯇꯔꯗ ꯇꯧꯋꯦ ꯂꯝꯈꯥꯡꯕꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯍꯥꯏꯕꯗꯤ ꯂꯝꯗꯣ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯃꯦꯃꯣꯔꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯅ ꯄꯤꯁꯛ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗꯀꯣ ꯑꯩꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯇꯝꯗꯨꯗ ꯕꯁ ꯆꯦꯜꯂꯤꯉꯩ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯕꯁꯁꯤ ꯀꯩꯁꯥꯝꯄꯥꯠꯇꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯆꯦꯟꯕ ꯕꯁꯁꯤ ꯃꯁꯤꯗꯩꯁꯤꯗ ꯕꯁꯇ ꯄꯨꯕꯤꯔꯒ ꯆꯠꯂꯦ ꯑꯗꯣ ꯕꯁꯇ ꯄꯨꯔꯒ ꯆꯠꯄꯗ ꯃꯇꯝꯗꯨꯗ ꯀꯩꯅꯣꯗ ꯁꯦꯜꯃꯠꯀꯤ ꯑꯗꯨꯋꯥꯏꯗ ꯑꯣꯏꯗꯣꯏꯔꯥ ꯑꯩꯅ ꯈꯟꯕꯗ ꯀꯩꯅꯣꯁꯦ ꯀꯔꯤ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯑꯦꯁ ꯕꯤ ꯑꯥꯏꯁꯦ ꯁꯦꯜꯃꯠꯀꯤ ꯑꯗꯥꯏꯋꯥꯏꯗ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯕꯤꯜꯗꯤꯡ ꯃꯩ ꯆꯥꯛꯄꯗꯒꯤ ꯍꯣꯡꯗꯣꯛꯈꯤꯕꯅꯦꯕ ꯍꯧꯖꯤꯛꯀ ꯑꯣꯜ ꯅ꯭ꯌꯨ ꯕꯖꯥꯔ ꯑꯗꯣꯝꯗ ꯍꯣꯡꯗꯣꯛꯈ꯭ꯔꯤꯗꯣ ꯑꯗꯨꯗ ꯄꯤꯛꯏꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯅ ꯄꯨꯕꯤꯔ ꯆꯠꯈꯤꯕ ꯃꯇꯝꯗꯒꯤ ꯍꯧꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯒꯤ ꯍꯧꯅ ꯆꯨꯔꯆꯥꯟꯄꯨꯔꯁꯦ ꯁꯨꯝ ꯆꯠꯂꯛꯄꯗꯨꯅ ꯑꯗꯨꯝ ꯆꯠꯂꯛꯄꯅꯤ ꯍꯥꯏꯇꯥꯔꯦ ꯏꯔꯥꯡꯁꯦ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯁꯤꯐꯥꯎꯗꯀꯣ ꯑꯗꯨꯝ ꯆꯠꯂꯝꯕ ꯂꯝ ꯑꯃꯈꯛꯅꯤ ꯑꯗꯣ ꯏꯔꯥꯡꯁꯦ ꯊꯣꯛꯈꯤꯕꯗꯒꯤ ꯑꯩꯈꯣꯏꯁꯨ ꯆꯪꯕ ꯌꯥꯗ꯭ꯔꯦ ꯅꯣꯏꯁꯨ ꯑꯩꯈꯣꯏꯔꯣꯝꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯆꯪꯕ ꯐꯪꯗꯕꯩ ꯀꯨꯏꯗ ꯎꯕ ꯐꯪꯗꯕ ꯑꯗꯨꯒ ꯂꯝ ꯑꯃ ꯑꯣꯏꯕꯒꯤ ꯍꯦꯟꯒꯠꯂꯛꯏ ꯍꯥꯏꯇꯥꯔꯦ ꯑꯗ ꯌꯥꯝꯅ ꯄꯤꯛꯆꯕꯒꯤ ꯍꯥꯏꯕꯁꯨ ꯌꯥꯎꯕꯅꯦ ꯂꯥꯟꯁꯦ ꯀꯥꯎꯊꯣꯛꯅꯔꯁꯦ ꯅꯣꯏꯁꯨ ꯁꯤꯔꯦ ꯑꯩꯈꯣꯏꯁꯨ ꯁꯤꯔꯦ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯦꯜꯃꯦꯠ
ꯐꯥꯎꯗꯣ ꯇꯨꯏꯕꯣꯡꯁꯤꯡ ꯍꯥꯏ ꯁꯦꯜꯃꯠ ꯐꯥꯎ ꯇꯨꯏꯕꯣꯡꯁꯤꯡ ꯁꯦꯜꯃꯠ ꯍꯣꯁꯄꯤꯇꯥꯜ ꯑꯗꯒꯤ ꯁꯦꯜꯃꯠꯀꯤ ꯑꯃ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯕꯗꯣ ꯃꯗꯨꯗꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯒ ꯃꯌꯥꯝ ꯇꯝꯃꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯦꯜꯃꯠꯀꯤ ꯁ꯭ꯀꯨꯜꯗꯨꯗ ꯑꯗꯣ ꯍꯣꯏ ꯂꯥꯟꯁꯦ ꯀꯔꯤꯝ ꯀꯥꯟꯅꯕ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯃꯥꯡꯖꯕ ꯉꯥꯛꯇꯅꯤ ꯂꯥꯟꯅꯕꯨ ꯀꯔꯤ ꯀꯥꯟꯅꯕ ꯄꯨꯔꯛꯀꯅꯤꯀꯣ ꯑꯗꯨꯒ ꯂꯥꯟꯁꯤꯗꯤ ꯑꯩꯒꯨꯝꯕ ꯅꯪꯒꯨꯝꯕꯅꯁꯨ ꯄꯥꯝꯗꯦ ꯂꯥꯟ ꯄꯥꯝꯕ ꯃꯤꯁꯤꯗꯤ ꯀꯅꯥꯁꯨ ꯄꯥꯝꯃꯝꯃꯣꯏ ꯑꯗꯣ ꯃꯤ ꯈꯔꯅ ꯏꯟꯁꯤꯜꯂꯒ ꯀꯣ ꯐꯠꯇꯕ ꯃꯤ ꯈꯔꯅ ꯏꯟꯁꯤꯜꯂꯒ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯌꯦꯡꯉꯒ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕꯗ ꯊꯣꯛꯍꯟꯕꯅꯦꯅ ꯈꯜꯂꯦ ꯑꯩꯗꯤ ꯃꯁꯤ ꯂꯥꯟꯁꯦ ꯑꯩꯈꯣꯏꯁꯨ ꯀꯅꯥꯝ ꯄꯥꯝꯕ ꯅꯠꯇꯦ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯗꯨꯛ ꯐꯖꯅ ꯂꯩꯔꯝꯕꯗꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯍꯜꯂꯒ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯣꯡꯃꯩꯅ ꯀꯥꯞꯅꯍꯜꯂꯒ ꯃꯗꯨꯗꯩꯗꯨꯗ ꯄꯨꯔꯛꯀꯗꯕ ꯀꯥꯟꯅꯕꯁꯤ ꯀꯩꯅꯣ ꯑꯩꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯦ ꯅꯪ ꯁꯤꯔꯅꯤ ꯅꯪꯅ ꯑꯩ ꯀꯥꯞꯄꯦ ꯑꯩ ꯁꯤꯔꯅꯤ ꯏꯕꯥꯅꯤꯃꯨꯛ ꯁꯤꯔꯅꯤ ꯑꯗꯨꯒ ꯏꯕꯥꯅꯤꯅ ꯐꯪꯗꯣꯏ ꯀꯩꯅꯣ ꯏꯕꯥꯅꯤꯅ ꯐꯪꯗꯣꯏꯕ ꯀꯥꯟꯅꯕꯁꯦ ꯀꯔꯤꯅꯣ ꯑꯗꯨꯅ ꯃꯁꯤꯗꯤ ꯀꯩꯝ ꯀꯥꯟꯅꯗꯕ ꯊꯕꯛꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯎꯁꯟꯕꯁꯨ ꯐꯠꯇꯦꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯃꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯄꯥꯝꯗꯕ ꯅꯪꯉꯣꯟꯗꯁꯨ ꯄꯥꯝꯗꯕ ꯑꯩꯉꯣꯟꯗꯁꯨ ꯏꯟꯁꯤꯜꯂꯒ ꯇꯧꯗ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯧꯕ ꯃꯇꯥꯡ ꯂꯥꯛꯑꯒꯗꯤ ꯄꯥꯝꯗ ꯑꯗꯨꯝ ꯌꯥꯎꯈꯤꯗꯣꯏꯅꯤꯀꯣ ꯅꯪꯁꯨ ꯑꯗꯨꯅ ꯃꯁꯤ ꯑꯩ ꯀꯩꯝꯇ ꯍꯥꯏꯅꯤꯡꯗꯦ ꯀꯃꯦꯟ ꯄꯤꯅꯤꯡꯗꯦ ꯁꯤ ꯃꯇꯥꯡꯁꯦ ꯃꯁꯤ ꯑꯀꯥꯟꯅꯕ ꯀꯩꯝꯇ ꯂꯩꯇꯦ ꯕꯤꯗ꯭ꯌꯥꯅꯟꯗ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔ ꯍꯥꯏꯁꯦ ꯃꯗꯨꯅꯦ ꯃꯥꯅꯦ ꯕꯤꯗ꯭ꯌꯥꯅꯟꯗ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔꯁꯤꯡꯅꯀꯣ ꯐꯩ ꯁꯦꯡꯉꯤ ꯃꯁꯤ ꯐꯣꯟꯁꯤ ꯐꯕ ꯂꯩꯇ꯭ꯔꯦ ꯈꯣꯠꯇ꯭ꯔꯦ ꯍꯥꯏꯅ ꯃꯣꯏ ꯕ꯭ꯔꯥꯟꯁꯤꯡꯗꯨꯒ ꯀꯣꯂꯥꯕꯔꯦꯁꯟ ꯇꯧꯔꯀꯥꯟꯗ ꯃꯌꯥꯝꯁꯤꯗ ꯃꯣꯏꯒꯤ ꯄꯣꯠꯇꯨ ꯁꯤꯠꯅꯕ ꯃꯌꯥꯝꯅ ꯄꯥꯝꯅꯕ ꯍꯥꯏꯅ ꯍꯥꯏꯍꯜꯂꯤꯅꯦꯕ ꯍꯥꯏꯖꯟꯅꯍꯜꯂꯤꯅꯦꯕ ꯑꯗꯣ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯕꯗꯣ ꯑꯩꯉꯣꯟꯗꯗꯤ ꯀꯣꯟꯇꯦꯟ ꯀ꯭ꯔꯤꯌꯦꯇꯔꯒꯤ ꯇꯥꯏꯞꯇ ꯈꯟꯕꯤꯒꯅꯨ ꯑꯩꯗꯤ ꯅꯣꯔꯃꯦꯜ ꯌꯨꯖꯔ ꯑꯩꯒꯨꯝꯕ ꯅꯪꯒꯨꯝꯕ ꯑꯃꯅꯦꯅ ꯈꯟꯕꯤꯌꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯣꯠꯁꯦ ꯐꯩ ꯐꯠꯇꯦ ꯑꯗꯣ ꯑꯣꯅꯦꯁꯂꯤ ꯑꯩꯅ ꯈꯟꯖꯕ ꯀꯩꯅꯣꯗꯨꯅꯤ ꯑꯩꯅ ꯄꯤꯖꯔꯤꯁꯦ ꯑꯩꯁꯨ ꯐꯣꯟ ꯑꯃ ꯂꯩꯒꯦꯅ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯁꯨ ꯀꯔꯝꯕꯅ ꯐꯩ ꯐꯠꯇꯦꯁꯤ ꯌꯦꯡꯗꯣꯏꯅꯤꯗꯅꯀꯣ ꯑꯗꯨꯒꯤ ꯀꯣꯛ ꯁꯥꯕ ꯃꯌꯥꯝꯗꯣ ꯈꯔ ꯐꯅꯕ ꯍꯥꯏꯅ ꯑꯩꯅ ꯑꯈꯪꯕ ꯈꯔ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯅꯦ ꯇꯨꯀꯦ ꯏꯌꯥꯔꯕꯁ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯌꯦꯀꯣ ꯃꯥꯂꯦꯝꯉꯥꯟꯕꯁꯨ ꯂꯥꯛꯑꯦ ꯏꯌꯥꯝꯕ ꯑꯦꯗꯥꯞꯇꯔ ꯑꯣꯔꯤꯖꯤꯅꯦꯜ ꯑꯣꯏꯔꯁꯨ ꯀꯦꯕꯜ ꯀꯣꯄꯤ ꯑꯣꯏꯔꯗꯤ ꯃꯣꯕꯥꯏꯜ ꯆꯥꯔꯖ ꯆꯪꯕꯁꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏ ꯑꯣꯔꯤꯖꯤꯅꯦꯜ ꯆꯥꯔꯖꯔ ꯑꯣꯏꯇꯥꯔꯒꯁꯨ ꯑꯦꯗꯥꯞꯇꯔ ꯑꯣꯏꯇꯥꯔꯒꯁꯨ ꯀꯦꯕꯜꯗꯨꯁꯨ ꯑꯃꯨꯛ ꯐꯕ ꯑꯃ ꯆꯪꯉꯤꯀꯣ ꯃꯥꯒꯤ ꯌꯨ ꯑꯦꯁ ꯕꯤ ꯀꯦꯕꯜꯗꯨꯅ ꯐꯠꯇꯕ ꯑꯇꯣꯞꯄ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯇꯕ ꯑꯣꯏꯇꯥꯔꯒꯗꯤ ꯆꯥꯔꯖ ꯆꯪꯕꯁꯨ ꯇꯞꯀꯅꯤ ꯐꯣꯟꯗꯁꯨ ꯁꯥꯒꯠꯂꯛꯀꯅꯤ ꯆꯥꯔꯖꯔꯗꯁꯨ ꯁꯥꯒꯠꯂꯛꯀꯅꯤ ꯕ꯭ꯔꯗꯔ ꯇꯨꯔꯀꯤ ꯕ꯭ꯔꯥꯟꯗꯣ ꯃꯃꯤꯡꯗꯣ ꯇꯥꯕꯧ ꯇꯥꯗ꯭ꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯑꯩ ꯃꯗꯨ ꯌꯦꯡꯗ꯭ꯔ ꯀꯌꯥꯝ ꯀꯟꯅ ꯃꯗꯨ ꯏꯟꯇꯔꯦꯁ ꯂꯧꯁꯟꯗ꯭ꯔꯕꯅꯤ ꯃꯗꯨ ꯑꯐꯕ ꯑꯣꯏꯔꯝꯃꯒꯗꯤ ꯌꯦꯡꯕ ꯌꯥꯕ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯁꯦꯝꯃꯛꯀꯦ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯗꯨꯝ ꯁꯦꯝꯃꯛꯑꯔꯣꯏ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯂꯥꯏꯐꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤꯅꯤ ꯑꯩꯗꯤ ꯉꯔꯥꯡꯁꯨ 2:30 ꯌꯨꯝꯗ ꯉꯝꯃꯔꯣꯏ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯒꯦ ꯍꯥꯏꯌꯨ ꯍꯣꯏ ꯏꯌꯥꯝꯕ ꯑꯩꯁꯨ ꯌꯥꯝ ꯀꯨꯏꯅꯗꯤ ꯇꯧꯔꯔꯣꯏ ꯍꯧꯖꯤꯛ ꯄꯨꯡ 11 ꯇꯥꯔꯦ 11:30 ꯑꯗꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯌꯥꯝ ꯀꯨꯏꯅꯗꯤ ꯇꯧꯔꯔꯣꯏ ꯏꯌꯥꯝꯕꯁꯨ ꯄꯣꯊꯥꯕꯤꯔꯣ ꯑꯩ ꯑꯗꯨꯝ ꯃꯊꯪꯒꯤꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯍꯥꯏ ꯕ꯭ꯔꯗꯔ ꯀꯃꯦꯟ ꯇꯧꯔꯛꯇ꯭ꯔꯁꯨ ꯌꯦꯡꯕꯤꯔꯝꯕ ꯌꯥꯝ ꯐꯔꯦ ꯑꯩꯗꯤ ꯍꯧꯖꯤꯛꯇ ꯀꯃꯦꯟ ꯇꯧꯔꯛꯄꯁꯤ ꯆꯪꯉꯛꯄꯗ ꯉꯥꯏ ꯅ ꯈꯜꯂꯨꯔꯦ ꯑꯗꯨꯝ ꯉꯁꯥꯏꯗꯤ ꯌꯦꯡꯕꯤꯔꯝꯕ ꯌꯥꯝ ꯐꯔꯦ ꯃꯃꯥꯡꯗꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯔꯝꯗꯧ ꯃꯥꯜꯂꯦ ꯀꯃꯦꯟ ꯇꯧꯗꯕ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯦ ꯑꯗꯨꯝ ꯄꯣꯊꯥꯕꯤꯔꯣ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯗꯤ ꯑꯩ ꯄꯜꯂꯒꯗꯤ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯀꯅꯥ ꯀꯅꯥꯅꯣꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯕꯗ ꯃꯌꯥꯝ ꯀꯅꯥꯅꯣꯗꯤ ꯑꯩꯈꯣꯏ ꯍꯣꯠꯅꯕꯗ ꯃꯌꯥꯝ ꯑꯗꯨꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏ ꯌꯥꯝ ꯇꯥꯔꯗꯤ ꯃꯗꯨ ꯐꯤꯛꯁ ꯇꯧꯔꯛꯀꯗꯣꯏ ꯌꯥꯗꯅꯀꯣ ꯑꯗꯨꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏ ꯌꯥꯝ ꯇꯥꯔꯗꯤ ꯃꯗꯨ ꯐꯤꯛꯁ ꯇꯧꯔꯛꯀꯗꯣꯏ ꯌꯥꯗꯅꯀꯣ ꯑꯗꯨꯅ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠꯀꯨꯝꯕ